ꯂꯧꯋꯥꯛꯅ ꯋꯥꯟꯊꯔꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯥꯡ ꯑꯃ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯀꯛꯊꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯇꯨꯔꯦꯟ ꯑꯃ ꯊꯦꯡꯅꯔꯝꯃꯤ, ꯑꯗꯨꯅ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟ ꯑꯁꯤꯗ ꯀꯨꯝꯊꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯆꯠꯍꯧꯔꯤ꯫ ꯍꯧꯖꯤꯛ ꯃꯪꯀ꯭ꯋꯥꯟ ꯀꯥꯡꯕꯨ ꯑꯁꯤꯅ ꯂꯥꯟꯐꯥꯁꯤꯡ ꯑꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯖꯦꯛ ꯈꯣꯏꯕꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯇꯥꯟꯅꯔꯛꯄꯅ ꯖꯦꯛ ꯈꯣꯏꯅ ꯆꯠꯈꯤꯕ ꯇꯨꯔꯦꯟ ꯑꯁꯤꯗ ꯌꯧꯔꯛꯂꯤ꯫ ꯃꯈꯣꯏꯅꯁꯨ ꯈꯪꯂꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯇꯨꯔꯦꯟ ꯑꯁꯤꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤ ꯕꯔꯥꯡꯅ ꯑꯩꯈꯣꯏ ꯄꯥꯏꯗꯨꯅ ꯆꯠꯂꯒ ꯃꯈꯣꯏꯕꯨ ꯊꯤꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯅꯦꯇꯤꯔꯤ ꯑꯁꯤ ꯑꯣꯄꯔꯦꯁꯟ ꯂꯣꯏꯗꯨꯅ ꯐꯃꯨꯡ ꯑꯃꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯦꯇꯤꯔꯤꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯁꯤꯅꯗꯤ ꯃꯍꯥꯛꯄꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯞꯊꯅꯕ ꯍꯥꯏꯔꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯐꯣꯔꯦꯁꯠ ꯄꯤꯄꯜꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯇꯔꯁꯦꯝꯅ ꯅꯦꯇꯤꯔꯤꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯍꯪꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯅꯦꯇꯤꯔꯤꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯂꯩꯐꯝ ꯆꯞ ꯆꯥꯅ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯠꯇꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯊꯤꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯅꯣꯝꯁꯨ ꯃꯍꯥꯛꯀꯤ ꯑꯕꯥꯇꯥꯔ ꯕꯣꯗꯤꯗ ꯑꯣꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯁ꯭ꯂꯤꯄꯤꯡ ꯄꯣꯠ ꯑꯁꯤꯗ ꯆꯪꯈ꯭ꯔꯦ꯫ ꯅꯦꯇꯤꯔꯤꯁꯨ ꯃꯆꯥ ꯊꯤꯕ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯅꯗꯤ ꯆꯠꯈꯤꯗꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯦꯇꯤꯔꯤꯅ ꯌꯥꯗꯕꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯖꯦꯛ, ꯀ꯭ꯋꯥꯔꯤꯁ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯀꯪꯐꯥꯟ ꯑꯃꯗ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯤ ꯋꯥꯕꯗ ꯂꯣꯏꯔꯤ, ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯈꯔꯗꯤ ꯁꯥꯐꯔꯤ꯫ ꯀ꯭ꯋꯥꯔꯤꯁꯅ ꯍꯥꯏꯔꯤ, ꯍꯧꯖꯤꯛꯇꯤ ꯃꯪꯄ꯭ꯋꯥꯟ ꯀꯥꯡꯕꯨꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯐꯥꯏꯠ ꯑꯗꯨ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯖꯦꯛꯅ ꯑꯩꯒꯤ ꯇꯦꯟꯖꯩ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯀ꯭ꯋꯥꯔꯤꯁꯅ ꯇꯦꯟ ꯅꯠꯇ꯭ꯔꯕꯁꯨ ꯊꯥꯡ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯐꯥꯏꯠ ꯇꯧꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤ ꯁ꯭ꯄꯥꯏꯗꯔꯅꯁꯨ ꯄꯥꯈꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯖꯦꯛꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯍꯛꯆꯥꯡꯁꯤ ꯋꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯀ꯭ꯋꯥꯔꯤꯁꯅꯁꯨ ꯐꯥꯏꯠ ꯇꯧꯅꯔꯔꯣꯏꯁꯤ ꯍꯥꯏꯔꯤ, ꯑꯗꯨꯒ ꯃꯪꯀ꯭ꯋꯥꯟ ꯀꯥꯡꯕꯨ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯄ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏꯒ ꯊꯦꯡꯒꯥꯏꯅꯅꯕ ꯅꯁꯥꯗꯨ ꯄꯣꯊꯥꯔꯒ ꯂꯩꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯕꯔꯥꯡꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯏꯀ꯭ꯔꯥꯟ ꯑꯗꯨ ꯇꯣꯡꯗꯨꯅ ꯖꯦꯛ ꯈꯣꯏꯕꯨ ꯊꯤꯔꯛꯂꯝꯃꯤ꯫ ꯁ꯭ꯄꯥꯏꯗꯔꯕꯨ ꯖꯦꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯕꯁꯤ ꯎꯕꯗ ꯀ꯭ꯋꯥꯔꯤꯁꯅ ꯖꯦꯛꯄꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯖꯦꯛꯅꯁꯨ ꯍꯥꯏꯔꯤ ꯑꯉꯥꯡ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯑꯉꯥꯡ ꯑꯃꯅꯤ꯫ ꯀ꯭ꯋꯥꯔꯤꯁꯅ ꯍꯥꯏꯔꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯂꯨꯅ ꯇꯧꯕꯤ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯕꯒꯤ ꯋꯥꯗꯤ ꯂꯩꯇꯦ꯫ ꯅꯪꯕꯨ ꯁꯤꯅ ꯅꯠꯇ꯭ꯔꯒ ꯍꯤꯡꯅ ꯐꯥꯔꯒ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯖꯦꯛꯅ ꯅꯪꯅ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯕꯔꯥ? ꯃꯁꯤꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗꯤ ꯑꯉꯛꯄꯒꯤ ꯑꯉꯛꯄ ꯉꯥꯛꯇꯅꯤ꯫ ꯅꯪꯒꯤ ꯅꯃꯤꯠꯃꯛꯅꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯑꯉꯥꯡ ꯅꯨꯄꯥ ꯑꯁꯤꯕꯨ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯍꯤꯡꯍꯟꯕ ꯉꯝꯂꯤꯕꯁꯤ ꯅꯪꯅ ꯁꯣꯏꯗꯅ ꯎꯔꯝꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯤꯠ ꯑꯅꯧꯕ ꯑꯃ ꯄꯥꯜꯂꯕꯅꯤ, ꯑꯗꯨꯅ ꯑꯅꯧꯕ ꯃꯤꯠꯇꯨ ꯄꯥꯡꯊꯣꯛꯂꯒ ꯁꯪꯁꯥꯔ ꯑꯁꯤ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ꯫ ꯀ꯭ꯋꯥꯔꯤꯁꯅ ꯃꯗꯨ ꯃꯌꯥꯝꯗꯨ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯑꯃꯠꯇ ꯇꯥꯗꯦ꯫ ꯑꯩꯗꯤ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯍꯣꯡꯂꯕꯁꯨ ꯑꯩꯁꯦ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯐꯅꯕꯒꯤꯗꯃꯛ ꯂꯩꯔꯤꯕ ꯇꯤꯝ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯁꯅ ꯃꯤꯠ ꯑꯗꯨ ꯉꯥꯏꯍꯥꯛ ꯄꯥꯡꯊꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯎꯏꯁꯤꯟꯗꯨꯅ ꯑꯣꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯅꯣꯡ ꯉꯥꯟꯐꯨꯝ ꯇꯧꯔꯛꯂꯤ꯫ ꯕꯔꯥꯡꯒꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯖꯦꯛ ꯈꯣꯏꯕꯨ ꯑꯗꯨꯝ ꯊꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯖꯦꯛꯁꯨ ꯇꯨꯝꯊꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯏꯀ꯭ꯔꯥꯟꯁꯤꯡꯅ ꯈꯣꯡꯂꯛꯄ ꯃꯈꯣꯟ ꯇꯥꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅꯗꯤ ꯏꯀ꯭ꯔꯥꯟꯁꯤꯡ ꯑꯗꯨ ꯕꯔꯥꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯥꯜꯂꯝꯃꯤ, ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯍꯧꯗꯣꯛꯇꯨꯅ ꯆꯦꯜꯍꯧꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯏꯔꯛꯂꯝꯂꯤꯕ ꯏꯀ꯭ꯔꯥꯟꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕ ꯐꯣꯔꯦꯁꯠ ꯄꯤꯄꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯁꯇꯤ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯎꯃꯪ ꯃꯅꯨꯡ ꯑꯁꯤꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯅꯦꯇꯤꯔꯤꯁꯨ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯃꯆꯥꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯎꯖꯕ ꯐꯪꯕ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯄꯥꯏꯗꯔꯅ ꯗꯥꯛꯇꯔ ꯅꯣꯝꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯅꯣꯝꯅ ꯁ꯭ꯄꯥꯏꯗꯔꯕꯨ ꯌꯦꯡꯂꯕ ꯃꯇꯝꯗ ꯃꯥꯛꯁ ꯌꯥꯎꯗꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯃꯍꯥꯛꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯉꯛꯄꯁꯤ ꯎꯕꯗ ꯁ꯭ꯄꯥꯏꯗꯔꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯒꯤ ꯅꯨꯡꯁꯤꯠ ꯁꯣꯔ ꯍꯣꯟꯕꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯦꯇꯤꯔꯤꯁꯨ ꯁ꯭ꯄꯥꯏꯗꯔꯕꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯍꯥꯏ ꯀꯦꯝꯞꯇ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫ ꯃꯕꯣꯛꯅ ꯃꯁꯨꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯖꯔꯝꯃꯤ꯫ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯁꯁꯨ RDAꯒꯤ ꯀꯦꯝꯞꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛꯠ ꯑꯁꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯤꯕ ꯄꯥꯔꯀꯔꯗ ꯀ꯭ꯋꯥꯔꯤꯁꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯒꯤ ꯅꯨꯡꯁꯤꯠ ꯁꯤꯖꯤꯟꯅꯗꯨꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯄꯥꯔꯀꯔꯅ ꯀ꯭ꯋꯥꯔꯤꯁꯇ ꯑꯉꯥꯡ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯖꯦꯛꯀ ꯂꯩꯃꯤꯟꯅꯔꯝꯒꯗ꯭ꯔꯥ ꯍꯪꯂꯤ꯫ ꯀ꯭ꯋꯥꯔꯤꯁꯅ ꯁꯣꯏꯗꯅ ꯂꯩꯃꯤꯟꯅꯔꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯖꯦꯅꯔꯦꯜ ꯑꯥꯔꯠꯃꯣꯔꯅ ꯍꯥꯏꯔꯤ ꯑꯉꯥꯡ ꯑꯗꯨ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯊꯧ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯊꯧ ꯍꯥꯏꯕꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏꯕꯁꯤꯡ ꯂꯩꯕ ꯌꯥꯅꯕ ꯍꯣꯠꯅꯕ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯥꯔꯃꯤꯇꯁꯤꯡ ꯊꯥꯈꯤꯕ ꯑꯁꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯄꯥꯔꯀꯔꯅ ꯍꯥꯏꯔꯤ ꯑꯩꯅ ꯄ꯭ꯔꯣꯖꯦꯛꯠ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯣꯏꯕꯅꯤꯅ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯒꯤ ꯅꯨꯡꯁꯤꯠ ꯑꯁꯤ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯅ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯐꯥꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯒꯤ ꯅꯨꯡꯁꯤꯠ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯊꯤꯒꯠꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯀ꯭ꯋꯥꯔꯤꯁꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯐꯥꯅꯕꯒꯤꯗꯃꯛ ꯖꯦꯛ ꯁꯂꯤꯕꯨ ꯍꯥꯟꯅ ꯐꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯁ꯭ꯄꯥꯏꯗꯔꯗ ꯇꯦꯁꯠ ꯈꯔ ꯇꯧꯅꯕ ꯏ ꯆꯤꯡꯊꯣꯛꯂꯝꯃꯤ꯫ ꯅꯣꯝꯅ ꯁ꯭ꯄꯥꯏꯗꯔꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯁ꯭ꯀꯦꯟ ꯇꯧꯕꯒꯤ ꯄꯤꯛꯆꯔ ꯑꯗꯨ ꯖꯦꯛꯇ ꯌꯦꯡꯍꯜꯂꯝꯃꯤ꯫
ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯖꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯅꯨꯡ ꯑꯁꯤ ꯃꯥꯏꯁꯦꯂꯤꯌꯝꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯃꯥꯏꯁꯦꯂꯤꯌꯝ ꯃꯌꯥꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯂꯪꯁ ꯅꯔꯚꯁ ꯁꯤꯁꯇꯦꯝ ꯂꯣꯏꯅꯃꯛ ꯑꯅꯧꯕ ꯑꯃ ꯑꯣꯏꯍꯟꯈ꯭ꯔꯕꯅꯤ ꯖꯦꯛꯅ ꯃꯥꯏꯁꯦꯂꯤꯌꯝ ꯑꯁꯤ ꯅꯪꯅ ꯂꯧꯊꯣꯛꯄ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯪꯂꯤ ꯅꯣꯝꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯃꯥꯏꯁꯦꯂꯤꯌꯝ ꯑꯁꯤ ꯁ꯭ꯄꯥꯏꯗꯔꯒ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯗꯅ ꯍꯤꯡꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯅ ꯂꯧꯊꯣꯛꯄ ꯉꯝꯂꯔꯣꯏ ꯗꯣꯛꯇꯔ ꯃꯦꯛꯁꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯥꯏꯁꯦꯂꯤꯌꯝ ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯔꯕꯗꯤ ꯃꯍꯥꯛ ꯁꯤꯈꯤꯕ ꯌꯥꯏ ꯅꯣꯝꯅ ꯍꯥꯏꯔꯤ ꯃꯥꯏꯁꯦꯂꯤꯌꯝ ꯑꯁꯤ ꯌꯥꯎꯕꯗ ꯑꯉꯥꯡ ꯑꯁꯤꯗ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯁꯣꯏꯕ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯝꯃꯤ ꯖꯦꯛꯅ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯤ ꯃꯁꯤ ꯑꯐꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ RDAꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁ꯭ꯄꯥꯏꯗꯔꯕꯨ ꯃꯨꯟꯅ ꯌꯦꯡꯁꯤꯟꯗꯨꯅ ꯃꯥꯏꯁꯦꯂꯤꯌꯝꯒꯨꯝꯂꯕ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃ ꯁꯥꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯛꯁ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯛꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯅꯣꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯖꯦꯛꯄꯨ ꯁ꯭ꯄꯥꯏꯗꯔꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯅꯣꯝꯅ ꯁ꯭ꯄꯥꯏꯗꯔꯒꯤ ꯂꯨꯈꯝ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯁ꯭ꯄꯥꯏꯗꯔꯁꯨ ꯀꯨꯔꯨ ꯑꯃ ꯍꯧꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯁ꯭ꯄꯥꯏꯗꯔꯁꯨ ꯃꯍꯥꯛ ꯀꯨꯔꯨ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯍꯧꯖꯤꯛ ꯀꯤꯔꯤꯅ ꯃꯍꯥꯛꯀꯤ ꯁꯝꯗꯣꯟ ꯑꯁꯤ ꯑꯁꯦꯡꯕ ꯊꯋꯥꯏꯃꯤ ꯑꯣꯏꯔꯤꯕ ꯎꯄꯥꯟꯕꯤ ꯑꯁꯤꯗ ꯁꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯤꯕ ꯑꯦꯋꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯃꯍꯥꯛ ꯑꯦꯋꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯌꯧꯔꯤ ꯀꯤꯔꯤꯅ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯁꯣꯔ ꯑꯣꯏꯔꯤꯕꯤ ꯍꯦ ꯂꯥꯏꯔꯦꯝꯕꯤ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ꯭ꯔꯥ ꯑꯩꯅ ꯎꯃꯪꯗ ꯅꯪꯕꯨ ꯅꯤꯡꯖꯗꯨꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯗꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯑꯩꯅ ꯀꯟꯈꯤ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯀꯟꯕ ꯉꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯤ ꯁꯨꯞꯅꯒꯤ ꯑꯩꯗꯤ ꯎꯔꯥꯁꯤꯡꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯈꯤꯕꯅꯤ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯃꯩꯒꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯤ ꯃꯇꯝ ꯑꯁꯤꯗ ꯑꯦꯋꯥ ꯂꯥꯏꯔꯦꯝꯕꯤꯅ ꯀꯜꯂꯕ ꯅꯨꯡꯁꯤꯠ ꯑꯃ ꯍꯨꯝꯗꯣꯔꯛꯇꯨꯅ ꯀꯤꯔꯤꯕꯨ ꯇꯥꯟꯊꯣꯛꯄ ꯍꯧꯔꯛꯂꯤ ꯀꯤꯔꯤꯅ ꯈꯥꯡꯗꯨꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯤꯒꯅꯨ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯇꯧꯕ ꯉꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯁꯤꯗꯗꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯦꯋꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯀꯜꯂꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨ ꯑꯃꯅ ꯊꯣꯝꯕꯗꯒꯤ ꯃꯍꯥꯛ ꯃꯤꯔꯝꯂꯦꯟꯗ ꯑꯉꯛꯄ ꯃꯑꯣꯡꯗ ꯋꯥꯟꯊꯔꯛꯂꯤ ꯃꯕꯣꯛꯀꯤ ꯇꯝꯄꯥꯛ ꯑꯁꯤꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯀꯤꯔꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯖꯦꯛ ꯅꯤꯇꯤꯔꯤ ꯗꯥꯛꯇꯔ ꯅꯣꯝꯁꯨ ꯂꯩꯔꯝꯂꯤ ꯃꯈꯣꯏꯅ ꯀꯤꯔꯤꯒꯤ ꯍꯛꯆꯥꯡꯕꯨ ꯆꯦꯛ ꯇꯧꯔꯤ ꯀꯤꯔꯤꯅ ꯍꯥꯏꯔꯤ ꯁ꯭ꯄꯥꯏꯗꯔꯕꯨ ꯑꯩꯅ ꯀꯟꯕ ꯉꯝꯂꯤꯕꯁꯦ ꯑꯦꯋꯥ ꯂꯥꯏꯔꯦꯝꯕꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯉꯝꯕ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯑꯩꯅ ꯀꯧꯕ ꯃꯇꯝꯗ ꯂꯥꯛꯈꯤꯗꯦ ꯑꯩꯅ ꯁ꯭ꯄꯥꯏꯗꯔꯕꯨ ꯏꯇꯣꯝꯇꯅ ꯀꯜꯂꯤꯕꯅꯤ ꯍꯥꯏꯔꯤ ꯅꯤꯇꯤꯔꯤꯅ ꯏꯕꯦꯝꯃ ꯅꯪꯁꯦ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯑꯦꯋꯥꯒ ꯂꯣꯏꯅꯗꯨꯅ ꯑꯗꯨꯝ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯍꯥꯏꯔꯤ ꯀꯤꯔꯤꯅ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯂꯣꯠꯂꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯗꯨꯝ ꯆꯤꯡꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯗꯨꯅ ꯑꯁꯦꯡꯕꯗꯨ ꯑꯃꯨꯛꯇꯪ ꯀꯔꯤꯅꯣ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯕꯣꯛꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯌꯧꯔꯦ ꯑꯗꯨꯅ ꯀꯤꯔꯤꯗ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯍꯜꯂꯨ ꯍꯥꯏꯔꯝꯃꯤ ꯅꯤꯇꯤꯔꯤꯅ ꯏꯆꯥꯅꯨꯄꯤ ꯅꯪꯕꯨ ꯄꯣꯛꯄ ꯅꯄꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯀꯤꯔꯤꯗꯤ ꯉꯛꯄ ꯍꯧꯈ꯭ꯔꯦ ꯖꯦꯛꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯏꯃꯥ ꯑꯣꯏꯔꯤꯕꯤ ꯁꯥꯏꯟꯇꯤꯁ ꯒ꯭ꯔꯦꯁ ꯑꯒꯁꯇꯤꯟꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯕꯇꯥꯔ ꯑꯗꯨ ꯃꯤꯔꯣꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯝꯅ ꯇꯦꯁ ꯈꯔ ꯇꯧꯕ ꯃꯇꯝꯗ ꯈꯪꯂꯦ ꯃꯗꯨꯗꯤ ꯅꯪꯁꯦ ꯃꯄꯥ ꯌꯥꯎꯗꯅ ꯒ꯭ꯔꯦꯁꯀꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯃꯁꯥ ꯃꯊꯣꯝꯇ ꯁꯦꯝꯂꯛꯈꯤꯕꯅꯤ ꯅꯣꯝꯅ ꯍꯥꯏꯔꯤ ꯑꯁꯤꯒꯨꯝꯕ ꯃꯄꯥ ꯌꯥꯎꯗꯅ ꯑꯉꯥꯡ ꯁꯦꯝꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯄꯥꯔꯊꯦꯅꯣꯖꯦꯅꯦꯇꯤꯛ ꯕꯥꯔꯊ ꯀꯧꯏ ꯑꯁꯨꯝꯅ ꯃꯄꯥ ꯌꯥꯎꯗꯅ ꯄꯣꯛꯄ ꯑꯉꯥꯡ ꯑꯣꯏꯕꯅ ꯅꯪꯒꯤ ꯖꯤꯟꯒ ꯒ꯭ꯔꯦꯁꯀꯤ ꯖꯤꯟꯒ ꯆꯞ ꯃꯥꯟꯅꯩ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯀꯤꯔꯤꯗꯤ ꯉꯛꯇꯨꯅ ꯑꯗꯨꯗꯤ ꯑꯩ ꯑꯁꯤ ꯀ꯭ꯂꯣꯟ ꯑꯃ ꯑꯣꯏꯕ ꯇꯥꯔꯦꯅꯦ ꯍꯥꯏꯔꯝꯃꯤ ꯀ꯭ꯂꯣꯟ ꯍꯥꯏꯕꯗꯤ ꯖꯤꯕ ꯑꯃꯗꯒꯤ ꯃꯍꯥꯛꯀ ꯆꯞ ꯃꯥꯟꯅꯕ ꯖꯤꯕ ꯑꯃ ꯄꯨꯊꯣꯛꯄ ꯑꯗꯨꯅꯤ ꯀꯤꯔꯤꯒꯤ ꯃꯕꯣꯛꯅ ꯍꯥꯏꯔꯤ ꯏꯁꯨꯅꯨꯄꯤ ꯅꯪꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅꯤ ꯑꯦꯋꯥ ꯂꯥꯏꯔꯦꯝꯕꯤꯅ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯑꯁꯤ ꯗꯥꯛꯇꯔ ꯒ꯭ꯔꯦꯁ ꯑꯒꯦꯁꯇꯤꯟꯒꯤ ꯍꯛꯆꯥꯡꯅ ꯃꯐꯝ ꯑꯁꯤꯗ ꯑꯕꯇꯥꯔ ꯑꯃ ꯑꯣꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯦꯋꯥ ꯂꯥꯏꯔꯦꯝꯕꯤꯅ ꯅꯪꯒꯤ ꯏꯃꯥꯒꯤ ꯑꯕꯇꯥꯔ ꯑꯣꯏꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯃꯍꯥꯛꯀ ꯆꯞ ꯃꯥꯟꯅꯕ ꯑꯉꯥꯡ ꯑꯃ ꯍꯥꯞꯆꯤꯟꯈꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯒ꯭ꯔꯦꯁ ꯑꯒꯁꯇꯤꯟꯅ ꯑꯕꯇꯥꯔ ꯄꯥꯔꯠ 1ꯗ ꯑꯕꯇꯥꯔ ꯑꯃꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯣꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯈꯤꯕ ꯃꯇꯥꯡ ꯑꯗꯨ ꯎꯕ ꯐꯪꯏ ꯃꯕꯣꯛꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯀꯤꯔꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯄ ꯑꯣꯏꯈ꯭ꯔꯦ ꯃꯕꯣꯛꯅ ꯅꯪꯁꯦ ꯑꯦꯋꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯑꯉꯥꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯒ꯭ꯔꯦꯁꯀꯤ ꯑꯕꯇꯥꯔ ꯕꯣꯗꯤ ꯑꯁꯤ ꯇꯦꯡ ꯑꯃꯗ ꯍꯥꯞꯇꯨꯅ ꯂꯩꯕ ꯎꯏ ꯖꯦꯛꯅ ꯀꯤꯔꯤꯗ ꯅꯪꯁꯦ ꯄꯣꯛꯅꯤꯡꯕ ꯃꯑꯣꯡ ꯑꯃꯗ ꯄꯣꯛꯂꯕꯁꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯂꯧꯏ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯅꯄꯥ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ ꯀꯤꯔꯤꯅ ꯑꯩꯁꯦ ꯑꯦꯋꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯩꯅ ꯀꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯥꯛꯇ꯭ꯔꯤꯕꯅꯣ ꯅꯤꯇꯤꯔꯤꯅ ꯍꯥꯏꯔꯤ ꯑꯦꯋꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯝꯕꯤ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗꯤ ꯅꯪꯅ ꯄꯣꯛꯈꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯂꯧꯁꯤꯟꯗꯨꯅ ꯊꯝꯕ ꯑꯁꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ ꯀꯤꯔꯤꯅ ꯃꯍꯥꯛꯅ ꯑꯩꯒ ꯎꯅꯕ ꯐꯪꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯊꯤꯒꯠꯇꯨꯅ ꯌꯦꯡꯒꯅꯤ ꯍꯥꯏꯔꯤ ꯅꯣꯝꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯀꯤꯔꯤꯅ ꯑꯃꯨꯛꯀ ꯑꯦꯋꯥ ꯂꯥꯏꯔꯦꯝꯕꯤ ꯎꯅꯅꯕ ꯊꯋꯥꯏ ꯃꯤꯒꯤ ꯎ ꯄꯥꯟꯕꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯝꯗꯣꯟ ꯑꯗꯨ ꯊꯦꯡꯉꯨꯔꯕꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯆꯞ ꯇꯤꯡꯗꯨꯅ ꯋꯥꯟꯊꯕ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯣꯏꯔꯝꯂꯕꯗꯤ ꯀꯤꯔꯤ ꯁꯤꯕ ꯐꯥꯎ ꯌꯥꯏ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯖꯦꯛ ꯑꯃꯁꯨꯡ ꯅꯤꯇꯤꯔꯤꯅ ꯁ꯭ꯄꯥꯏꯗꯔꯕꯨ ꯇꯦꯁ ꯈꯔ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯤꯕꯁꯤ ꯎꯔꯝꯃꯤ
ꯖꯦꯛꯅ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯄꯥꯏꯗꯔ ꯂꯩꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯥꯔꯗꯤꯑꯦꯒꯤ ꯀꯥꯡꯕꯨꯅ ꯃꯍꯥꯛꯄꯨ ꯍꯦꯛ ꯐꯥꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯊꯤꯡꯕ ꯉꯝꯕꯒꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯍꯥꯏꯔꯝꯃꯤ ꯅꯦꯆꯤꯔꯤꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯁ꯭ꯄꯥꯏꯗꯔ ꯑꯁꯤ ꯑꯩꯈꯣꯏ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯗꯤ ꯏꯆꯝ ꯆꯝꯅ ꯍꯥꯠꯇꯣꯛꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯖꯦꯛꯅ ꯀꯛꯉꯥꯎꯅꯗꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯍꯦ ꯃꯁꯤ ꯁ꯭ꯄꯥꯏꯗꯔꯅꯤꯅꯦ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯄꯨꯟꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒ ꯄꯨꯟꯗꯨꯅ ꯍꯥꯟꯅꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯆꯠꯀꯗꯧꯕꯅꯤ ꯃꯐꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯅꯦꯆꯤꯔꯤꯅ ꯍꯥꯏꯔꯤ ꯅꯪꯅ ꯇꯣꯔꯨꯛ ꯃꯥꯛꯇꯨ ꯑꯣꯏꯔꯝꯂꯕꯗꯤ ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯈꯪꯂꯝꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯆꯞ ꯌꯨꯡꯅ ꯑꯩꯗꯤ ꯈꯜꯂꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯥꯔꯗꯤꯑꯦꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯨꯜꯀꯨꯟ ꯇꯥꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯊꯔꯝꯃꯤ ꯃꯆꯥ ꯆꯦꯟꯕꯤ ꯇꯨꯜꯀꯨꯟ ꯑꯃꯕꯨ ꯃꯈꯣꯏꯅ ꯃꯇꯝ ꯈꯔ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯆꯤꯟ ꯌꯥꯝꯅ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯌꯣꯛꯍꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯗꯥꯛꯇꯔ ꯒꯦꯔꯕꯤꯟꯅꯗꯤ ꯄꯥꯝꯂꯝꯗꯦ ꯑꯗꯨꯅ ꯇꯨꯜꯀꯨꯟ ꯑꯃ ꯍꯥꯠꯇꯣꯛꯂꯤꯕꯁꯤ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯠꯇꯣꯛꯂꯕ ꯇꯨꯜꯀꯨꯟꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯆꯥꯎꯔꯕ ꯖꯍꯥꯖ ꯃꯅꯨꯡ ꯑꯁꯤꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯃꯅꯨꯡ ꯑꯁꯤꯗ ꯇꯨꯜꯀꯨꯟꯒꯤ ꯕ꯭ꯔꯦꯟꯗ ꯌꯥꯎꯕ ꯑꯥꯔꯃꯤꯇꯥ ꯍꯥꯏꯔꯤꯕ ꯃꯍꯤ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯑꯥꯔꯃꯤꯇꯥ ꯍꯥꯏꯔꯤꯕ ꯃꯍꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯍꯜ ꯑꯣꯏꯍꯟꯗꯕ ꯉꯝꯕ ꯍꯤꯗꯥꯛ ꯑꯃ ꯁꯦꯝꯒꯗꯧꯔꯕꯅꯤ ꯃꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯌꯣꯟꯕ ꯃꯇꯝꯗ ꯂꯨꯄꯥ ꯃꯤꯂꯤꯌꯟ 2ꯒꯤ ꯁꯦꯟꯐꯝ ꯐꯪꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯥꯔꯗꯤꯑꯦ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯁꯨꯞꯅꯒꯤ ꯃꯐꯝ ꯑꯁꯤꯗ ꯇꯨꯜꯀꯨꯟꯁꯤꯡ ꯇꯥꯟꯗꯨꯅ ꯃꯈꯣꯏꯗꯒꯤ ꯑꯥꯔꯃꯤꯇꯥ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯂꯧꯊꯣꯛꯄ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯕꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥꯍꯟꯅꯕ ꯍꯣꯠꯅꯕ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯖꯦꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯦꯠꯀꯤꯌꯥꯅ ꯀꯥꯡꯂꯨꯞ ꯑꯃ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯤ ꯀꯥꯡꯂꯨꯞ ꯑꯁꯤꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯇꯣꯅꯨꯋꯥꯔꯤꯅ ꯃꯈꯣꯏ ꯍꯦꯛ ꯂꯥꯛꯄꯒ ꯍꯥꯏꯔꯤ ꯑꯅꯧꯕ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯖꯍꯥꯖ ꯑꯃ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯦ ꯍꯟꯗꯛꯀꯤ ꯑꯁꯤꯃꯗꯤ ꯌꯥꯝꯅ ꯆꯥꯎꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯨꯜꯀꯨꯟꯁꯤꯡ ꯀꯌꯥ ꯑꯃꯕꯨ ꯍꯥꯠꯇꯣꯛꯄ ꯍꯧꯔꯦ ꯖꯦꯛꯅ ꯇꯣꯅꯨꯋꯥꯔꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯤ ꯇꯣꯅꯨꯋꯥꯔꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯤ ꯇꯨꯜꯀꯨꯟꯁꯤꯡꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯄꯌꯥꯀꯟꯅ ꯑꯅꯧꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯇꯨꯜꯀꯨꯟ ꯀꯌꯥ ꯑꯃ ꯈꯣꯝꯖꯤꯟꯕ ꯑꯃꯨꯛ ꯍꯧꯔꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯜꯀꯨꯟꯅ ꯄꯌꯥꯀꯥꯟꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯖꯦꯛꯄꯨ ꯄꯣꯊꯥꯔꯣ ꯍꯥꯏꯔꯝꯃꯤ ꯔꯣꯅꯥꯅ ꯅꯦꯆꯤꯔꯤꯒꯤ ꯑꯁꯣꯛꯄꯗꯨ ꯎꯔꯒ ꯍꯥꯟꯅ ꯌꯦꯠꯁꯤꯜꯂꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯅꯦꯆꯤꯔꯤꯅ ꯔꯣꯅꯥꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯒ ꯍꯤꯗꯥꯛ ꯍꯥꯞꯂꯛꯂꯕ ꯃꯇꯨꯡꯗ ꯇꯦꯟ ꯀꯥꯞꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯇꯦꯟ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯥꯞꯄ ꯉꯝꯂꯝꯗꯦ ꯃꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯇꯨꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯁ꯭ꯄꯥꯏꯗꯔꯒ ꯀꯤꯔꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯜꯂꯤꯕꯁꯤ ꯔꯣꯅꯥꯅꯁꯨ ꯎꯔꯝꯃꯤ ꯁ꯭ꯄꯥꯏꯗꯔꯕꯨ ꯀꯤꯔꯤꯅ ꯃꯐꯝ ꯑꯁꯤꯒꯤ ꯅꯨꯡꯁꯤꯠ ꯁꯣꯔ ꯍꯣꯜꯍꯟꯕ ꯉꯝꯕꯁꯤ ꯎꯕꯗ ꯃꯍꯥꯛꯁꯨ ꯉꯛꯂꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯔꯣꯅꯥꯅ ꯅꯦꯆꯤꯔꯤꯒꯤ ꯑꯁꯣꯛꯄ ꯃꯐꯝ ꯑꯗꯨꯗ ꯍꯥꯞꯅꯕ ꯍꯤꯗꯥꯛ ꯑꯃ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯍꯥꯏꯕ꯭ꯔꯤꯠ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯁꯥꯏꯛ ꯍꯥꯏꯕꯗꯤ ꯃꯥꯏꯕꯤꯁꯤꯡꯅ ꯇꯧꯕ ꯉꯝꯕ ꯊꯕꯛ ꯑꯁꯤ ꯇ꯭ꯔꯦꯅꯤꯡ ꯑꯃꯠꯇ ꯇꯧꯗꯅ ꯇꯧꯕ ꯉꯝꯂꯤꯕꯅꯣ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯧꯕꯗꯤ ꯔꯣꯅꯥꯟꯒ ꯅꯦꯆꯤꯔꯤꯒ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯔꯩ ꯌꯥꯝꯅ ꯇꯧꯅꯗꯨꯅ ꯂꯩ ꯅꯦꯆꯤꯔꯤꯅ ꯑꯦꯋꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯐꯥꯎꯕ ꯃꯁꯛ ꯈꯪꯗꯕ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯪꯂꯤ ꯔꯣꯅꯥꯟꯁꯨ ꯁꯥꯎꯗꯨꯅ ꯑꯩ ꯑꯁꯤ ꯁꯥꯏꯛ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ ꯅꯦꯆꯤꯔꯤꯁꯨ ꯁꯥꯎꯗꯨꯅ ꯁꯥꯏꯛ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯥꯏꯕꯤ ꯑꯃꯒꯤ ꯊꯕꯛꯇ ꯑꯗꯨꯝ ꯇꯧ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯪꯒꯤ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯎꯃꯪꯗ ꯍꯧꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯐꯕ ꯍꯦꯜꯂꯤ ꯔꯣꯅꯥꯟꯅ ꯑꯩꯅꯗꯤ ꯅꯪꯕꯨ ꯄꯣꯊꯥꯅꯕ ꯍꯥꯏꯈꯤꯕꯅꯤ ꯅꯪꯅꯗꯤ ꯄꯣꯊꯥꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯒꯤ ꯍꯤꯗꯥꯛ ꯑꯁꯤꯗ ꯇꯥꯏꯅꯔꯤꯕꯅꯤꯅꯦ ꯑꯄꯪꯕ ꯅꯨꯄꯤ ꯍꯥꯏꯗꯨꯅ ꯆꯩꯕꯒ ꯂꯣꯏꯅꯅ ꯐꯤ ꯑꯗꯨ ꯀꯟꯅ ꯌꯦꯠꯁꯤꯟꯗꯨꯅ ꯅꯦꯆꯤꯔꯤꯗ ꯆꯩꯅꯥ ꯈꯔ ꯄꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯦꯆꯤꯔꯤꯁꯨ ꯁꯥꯎꯒꯠꯂꯛꯇꯨꯅ ꯔꯣꯅꯥꯟꯗ ꯇꯞꯅ ꯇꯧ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯕꯨꯛꯇ ꯑꯉꯥꯡ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯀꯥꯎꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯈꯠꯅꯒꯗꯧꯕꯒꯤ ꯉꯪꯕ ꯍꯧꯅꯔꯛꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯅꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯌꯥꯝꯂꯕ ꯇꯨꯜꯀꯨꯟ ꯀꯌꯥ ꯑꯃ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯦꯠꯀꯤꯌꯥꯅ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯒꯁꯨ ꯄꯨꯜꯂꯝꯃꯤ ꯃꯈꯣꯏꯅ ꯄꯨꯜꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯄꯌꯥꯀꯟꯒꯤ ꯃꯇꯥꯡꯗ ꯃꯤꯇꯤꯡ ꯇꯧꯒꯗꯧꯔꯤꯕꯅꯤ ꯇꯨꯜꯀꯨꯟ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤ ꯑꯃꯣꯝꯅ ꯂꯨꯆꯤꯡꯕ ꯖꯤꯕ ꯀꯥꯡꯂꯨꯞ ꯑꯃꯅꯤ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕꯤ ꯇꯨꯜꯀꯨꯟ ꯑꯃꯣꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯣꯅꯋꯥꯔꯤꯅ ꯑꯃꯨꯛ ꯃꯤꯌꯥꯝꯗ ꯄꯥꯊꯣꯛꯇꯨꯅ ꯈꯪꯍꯜꯂꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯇꯨꯜꯀꯨꯟ ꯂꯨꯆꯤꯡꯕꯤ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯄꯌꯥꯀꯥꯟꯅ ꯇꯨꯜꯀꯨꯟꯁꯤꯡꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯊꯨꯒꯥꯏꯗꯨꯅ ꯂꯥꯛꯂꯤ ꯂꯥꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯇꯨꯜꯀꯨꯟꯁꯤꯡꯒꯤ ꯑꯊꯤꯡꯕ ꯑꯃ ꯑꯣꯏꯅ ꯊꯝꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯆꯠꯅꯕꯤ ꯑꯗꯨ ꯊꯨꯒꯥꯏꯕꯒꯤꯗꯃꯛ ꯄꯌꯥꯀꯥꯟꯕꯨ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯂꯥꯟ ꯇꯧꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯑꯃ ꯑꯃꯨꯛ ꯊꯣꯛꯍꯟꯕ ꯍꯧꯔꯤ ꯄꯌꯥꯀꯥꯟꯅ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯖꯍꯥꯖꯇ ꯂꯥꯟꯗꯥꯕ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯃꯍꯥꯛꯅ ꯂꯥꯟꯗꯥꯔꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯀꯌꯥ ꯑꯃ ꯑꯁꯤ ꯑꯅꯥ ꯊꯣꯛꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯇꯣꯔꯨꯛ ꯃꯥꯛꯇꯣꯒꯤ ꯃꯆꯥꯅꯨꯄꯥ ꯅꯤꯇꯤꯌꯝꯕꯨꯁꯨ ꯁꯤꯍꯟꯈ꯭ꯔꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯂꯋꯥꯡꯅ ꯃꯄꯥꯗ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯄꯌꯥꯀꯥꯟꯗ ꯁꯤꯔꯤꯕ ꯃꯔꯥꯟ ꯑꯁꯤ ꯂꯥꯜꯂꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ ꯇꯨꯜꯀꯨꯟ ꯂꯤꯗꯔ ꯑꯁꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯤ ꯄꯌꯥꯀꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯍꯦꯟꯅ ꯍꯦꯟꯅ ꯇꯥꯍꯟꯕꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗꯁꯨ ꯐꯠꯇ꯭ꯔꯕ ꯂꯝꯕꯤ ꯀꯌꯥ ꯑꯃ ꯇꯝꯍꯜꯂꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯁ꯭ꯄꯥꯏꯗꯔꯒ ꯀꯤꯔꯤꯒꯅ ꯋꯥꯐꯝ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯆꯤꯔꯣꯟ ꯇꯧꯅꯔꯝꯃꯤ ꯂꯋꯥꯛꯁꯨ ꯃꯄꯥꯗ ꯄꯌꯥꯀꯟꯕꯨ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛ ꯋꯥ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯅꯕꯒꯤꯗꯃꯛ ꯇꯛꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯖꯦꯛꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ
ꯇꯣꯅꯨꯋꯥꯔꯤꯅ ꯍꯥꯏꯔꯤ ꯄꯌꯥꯀꯥꯟꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯍꯟꯕꯒꯤ ꯆꯥꯡ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯄꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯣꯏ ꯊꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛ ꯂꯩꯕ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏ ꯋꯥꯐꯝ ꯑꯁꯤꯗ ꯇꯨꯜꯀꯨꯟ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯦꯞ ꯇꯥꯔꯦ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯄꯌꯥꯀꯥꯟꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯣꯋꯥꯛꯇ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯒꯤ ꯏꯁꯩ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯍꯟꯅ ꯇꯥꯕ ꯐꯪꯂꯔꯣꯏ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯣꯋꯥꯛꯁꯨ ꯄꯌꯥꯀꯥꯟꯕꯨ ꯀꯧꯗꯨꯅ ꯆꯠꯈꯤꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯨ ꯍꯧꯖꯤꯛꯇꯤ ꯄꯌꯥꯀꯥꯟꯅ ꯇꯥꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯂꯣꯋꯥꯛꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯤ ꯃꯤꯇꯤꯡ ꯑꯁꯤꯗ ꯄꯌꯥꯀꯥꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯥꯜꯂꯤ ꯔꯣꯅꯥꯟꯅ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯋꯥ ꯉꯥꯡꯕꯒꯤ ꯍꯛ ꯑꯃꯠꯇ ꯂꯩꯇꯦ ꯋꯥ ꯉꯥꯡꯒꯅꯨ ꯂꯣꯋꯥꯛꯅ ꯄꯌꯥꯀꯥꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯕꯤꯔꯝꯕꯅꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯕꯨꯁꯨ ꯄꯌꯥꯀꯥꯟꯅ ꯀꯟꯕꯤꯔꯝꯕꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯀꯟꯕꯤꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯖꯦꯛꯅ ꯃꯆꯥꯅꯨꯄꯥꯕꯨ ꯈꯥꯝꯊꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯂꯣꯋꯥꯛꯅ ꯍꯥꯏꯔꯤ ꯇꯨꯜꯀꯨꯟꯁꯤꯡ ꯑꯁꯤꯕꯨ ꯍꯧꯖꯤꯛꯃꯛꯁꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯍꯥꯠꯄꯤꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤ ꯇꯥꯔꯒ ꯁꯤꯔꯤꯌꯥꯅꯁꯨ ꯂꯣꯋꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ ꯂꯣꯋꯥꯛꯅ ꯍꯥꯏꯔꯤ ꯄꯌꯥꯀꯥꯟ ꯑꯁꯤ ꯂꯥꯟꯃꯤ ꯑꯃꯅꯤ ꯂꯩꯔꯤꯕ ꯅꯈꯣꯏ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯀꯟꯕꯤꯔꯝꯕꯅꯤ ꯃꯁꯤꯗꯒꯤ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯁꯧꯒꯠꯅꯕ ꯍꯧꯔꯛꯂꯤ ꯇꯣꯅꯨꯋꯥꯔꯤꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯖꯦꯛꯅ ꯂꯣꯋꯥꯛꯄꯨ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯖꯦꯛꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯕꯨ ꯂꯣꯋꯥꯛꯅ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕꯤꯗꯦ ꯍꯥꯏꯔꯝꯃꯤ ꯖꯦꯛꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯃꯛ ꯂꯥꯟ ꯑꯃ ꯂꯩꯔꯤꯕꯅꯤ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯣꯠꯇꯨꯅ ꯁ꯭ꯄꯥꯏꯗꯔꯕꯨꯁꯨ ꯊꯝꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯄꯌꯥꯀꯥꯟꯅ ꯑꯇꯣꯞꯄ ꯇꯨꯜꯀꯨꯟꯁꯤꯡꯕꯨ ꯈꯣꯝꯖꯤꯟꯗꯨꯅ ꯂꯥꯟ ꯇꯧꯔꯕꯗꯤ ꯑꯥꯔꯗꯤꯑꯦꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯟ ꯇꯧꯕ ꯂꯥꯛꯂꯒꯅꯤ ꯃꯇꯝ ꯑꯁꯤꯗ ꯂꯣꯋꯥꯛꯅ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯃꯄꯥꯗ ꯎꯟꯈꯠꯇꯨꯅ ꯄꯌꯥꯀꯥꯟꯕꯨ ꯆꯠꯍꯟꯅꯤꯡꯕꯒꯤꯗꯃꯛ ꯅꯪꯅ ꯋꯥꯍꯩ ꯑꯃꯠ ꯐꯥꯎꯕ ꯍꯥꯏꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯖꯦꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯄꯌꯥꯀꯥꯟ ꯑꯁꯤꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯪꯅ ꯄꯌꯥꯀꯥꯟꯕꯨ ꯀꯟꯕ ꯆꯠꯂꯝꯗ꯭ꯔꯕ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯔꯗꯔ ꯅꯪꯅ ꯏꯜꯂꯝꯂꯕ ꯅꯪꯒꯤ ꯅꯌꯥꯝꯕꯗꯨ ꯁꯤꯔꯝꯂꯣꯏ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯂꯣꯋꯥꯛꯅ ꯊꯃꯣꯏ ꯁꯣꯛꯅ ꯏꯌꯥꯝꯕꯗꯨ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ ꯃꯗꯨ ꯑꯩꯒꯤ ꯏꯔꯥꯟ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯖꯦꯛꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨ ꯌꯥꯝꯅ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯅꯦꯇꯤꯔꯤꯅ ꯌꯨ ꯑꯗꯨ ꯃꯨꯟꯗꯨꯅ ꯍꯩꯗꯣꯛꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯕꯨ ꯊꯤꯔꯨꯅꯕ ꯍꯥꯏꯔꯝꯃꯤ ꯖꯦꯛꯅ ꯑꯩꯅ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯤ ꯅꯦꯇꯤꯔꯤꯅ ꯂꯣꯋꯥꯛꯇ ꯂꯥꯟꯅ ꯈꯟꯒꯅꯨ ꯅꯪꯅ ꯃꯇꯝ ꯑꯃꯗ ꯏꯃꯨꯡ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕ ꯉꯝꯒꯅꯤ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯤ ꯖꯦꯛꯅ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯁꯥꯐꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯟꯈꯤꯕꯅꯤ ꯅꯦꯇꯤꯔꯤꯅ ꯅꯪꯅ ꯁꯥꯐꯔꯦ ꯈꯜꯂꯤꯕꯗꯨ ꯏꯆꯥꯅꯨꯄꯥ ꯑꯃꯗꯤ ꯁꯤꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯖꯦꯛꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯥꯜꯂꯤ ꯁꯤꯔꯥ ꯏꯆꯥꯅꯨꯄꯥꯕꯨꯁꯨ ꯑꯩꯅ ꯍꯥꯠꯂꯤꯕꯅꯤ ꯁꯤꯔꯥ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯍꯥꯏꯔꯤ ꯅꯦꯇꯤꯔꯤꯅ ꯏꯆꯥꯅꯨꯄꯥ ꯑꯃꯁꯨ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏꯕ ꯑꯉꯥꯡ ꯑꯃ ꯑꯩꯈꯣꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯃꯨꯡꯁꯤꯒ ꯑꯦꯂꯤꯌꯟ ꯑꯗꯨꯒ ꯀꯔꯝꯕꯅ ꯐꯩ ꯍꯥꯏꯗꯨꯅ ꯈꯜꯂꯕꯗꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯍꯥꯠꯇꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯃ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯃꯍꯥꯛꯄꯨ ꯖꯦꯛꯅ ꯈꯥꯝꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯅꯪꯅ ꯃꯇꯝ ꯑꯃꯗ ꯃꯤꯑꯣꯏꯕ ꯑꯣꯏꯔꯤꯕ ꯑꯩꯁꯦ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯪꯅꯁꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯗꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯍꯧꯅꯗꯦ ꯍꯥꯏꯔꯤ ꯅꯦꯇꯤꯔꯤꯅ ꯑꯩꯅ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯃꯈꯣꯏꯒꯤ ꯑꯄꯪꯕ ꯃꯄꯣꯛꯁꯤꯡꯗꯨ ꯑꯩꯅ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯔꯤ ꯖꯦꯛꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡ ꯑꯁꯦ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯑꯩꯕꯨꯁꯨ ꯅꯪꯅ ꯅꯨꯡꯁꯤꯕ ꯉꯝꯗꯕ꯭ꯔꯥ ꯑꯩꯒꯤ ꯀꯨꯆꯨꯁꯤ ꯍꯣꯡꯂꯕꯁꯨ ꯅꯪꯅꯗꯤ ꯑꯩꯕꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯦꯂꯤꯌꯟ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯈꯟꯕ꯭ꯔꯥ ꯍꯥꯏꯔꯤ ꯅꯪꯒꯤ ꯅꯆꯥꯁꯤꯡꯕꯨꯁꯨ ꯅꯪꯅ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯥ ꯃꯔꯝꯗꯤ ꯃꯈꯣꯏꯁꯨ ꯑꯦꯂꯤꯌꯟ ꯑꯩꯒꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯅꯦꯇꯤꯔꯤꯅ ꯑꯉꯥꯡꯁꯤꯡꯗꯨꯕꯨꯗꯤ ꯅꯨꯡꯁꯤ ꯍꯥꯏꯔꯤ ꯖꯦꯛꯅ ꯅꯪ ꯏꯀꯥꯏꯕ ꯐꯥꯎꯗꯕ꯭ꯔꯥ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯁꯤ ꯑꯦꯂꯤꯌꯟ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯏ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯅꯪꯅ ꯁꯥꯎꯔꯤꯕꯗꯨ ꯃꯁꯤꯗꯒꯤ ꯅꯦꯇꯤꯔꯤꯁꯨ ꯀꯞꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯍꯥꯛꯄꯨ ꯖꯦꯛꯅ ꯇꯥꯟꯅꯔꯛꯇꯨꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯦꯝꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯗꯧꯕꯅꯤ ꯍꯧꯖꯤꯛ ꯂꯣꯋꯥꯛ ꯑꯁꯤ ꯊꯃꯣꯏ ꯀꯥꯏꯅ ꯅꯣꯡꯃꯩ ꯑꯃ ꯆꯤꯡꯗꯨꯅ ꯃꯤ ꯄꯣꯡ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯈꯨꯎ ꯀꯨꯟꯊꯗꯨꯅ ꯐꯝꯊꯔꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯁꯤꯔꯤꯕ ꯃꯔꯥꯟꯁꯤꯡ ꯑꯁꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯍꯤꯡꯗꯨꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯤ ꯃꯔꯝ ꯑꯁꯤꯅ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯁꯤꯟꯖꯗꯨꯅ ꯁꯤꯖꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯃꯍꯥꯛꯁꯨ ꯁꯤꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯅꯣꯡꯃꯩ ꯑꯗꯨꯕꯨ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯀꯤꯔꯤꯒ ꯁꯤꯔꯤꯌꯥꯒꯁꯨ ꯂꯥꯛꯂꯝꯃꯤ ꯅꯣꯡꯃꯩ ꯂꯪꯊꯣꯛꯇꯨꯅ ꯂꯩꯕꯁꯤ ꯎꯕꯗ ꯀꯤꯔꯤꯅꯁꯨ ꯂꯣꯋꯥꯛꯁꯤ ꯁꯨꯁꯥꯏꯠ ꯇꯧꯒꯗꯕꯒꯤ ꯇꯧꯔꯝꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯏ ꯃꯍꯥꯛꯅ ꯂꯣꯋꯥꯛꯇ ꯊꯋꯥꯏ ꯊꯥꯗꯣꯛꯄꯒꯤ ꯊꯕꯛꯁꯤ ꯇꯧꯒꯅꯨ ꯅꯪꯗꯤ ꯑꯐꯥꯎꯕ ꯃꯤꯅꯤ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯗꯔꯀꯥꯔ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯝꯃꯤ ꯁꯤꯔꯤꯌꯥꯅꯁꯨ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯗꯨꯝꯕ ꯊꯕꯛ ꯇꯧꯒꯅꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯨꯝꯖꯤꯟꯈ꯭ꯔꯕ ꯅꯦꯇꯤꯔꯤꯒꯤ ꯑꯇꯦꯛꯄ ꯇꯦꯟ ꯑꯗꯨ ꯑꯃꯨꯛ ꯂꯧꯊꯣꯛꯂꯛꯂꯝꯃꯤ ꯁꯤꯔꯤꯌꯥꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯏꯄꯥ ꯏꯄꯨꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯌꯥꯎꯔꯤ ꯑꯗꯨꯒ ꯇꯦꯟ ꯑꯁꯤꯕꯨꯁꯨ ꯑꯃꯨꯛ ꯅꯧꯅ ꯁꯦꯝꯖꯤꯟꯕ ꯌꯥꯒꯅꯤ ꯅꯦꯇꯤꯔꯤꯁꯨ ꯇꯦꯟ ꯀꯥꯞꯄ ꯉꯝꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯂꯣꯋꯥꯛ ꯑꯃꯁꯨꯡ ꯁꯤꯔꯤꯌꯥ ꯄꯨꯟꯗꯨꯅ ꯃꯃꯥꯒꯤ ꯇꯦꯛꯈ꯭ꯔꯕ ꯇꯦꯟ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯁꯦꯝꯖꯤꯜꯂꯝꯃꯤ ꯁ꯭ꯄꯥꯏꯗꯔꯁꯨ ꯃꯍꯥꯛꯀꯤ ꯀꯨꯔꯨ ꯑꯗꯨ ꯁꯥꯡꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯂꯨ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤꯒ ꯁꯌꯥꯂꯨ ꯁꯦꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯍꯥꯛꯄꯨ ꯀꯤꯔꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯁꯌꯥꯂꯨ ꯁꯦꯝꯕ ꯍꯥꯏꯕꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯤꯕꯁꯤꯡꯒꯤ ꯀꯨꯔꯨ ꯁꯝꯖꯤꯟꯅꯕ ꯑꯗꯨꯕꯨꯅꯤ ꯁ꯭ꯄꯥꯏꯗꯔꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯖꯤꯕ ꯑꯁꯤꯒ ꯕꯣꯟ ꯁꯦꯝꯕ ꯉꯝꯕ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯁꯥ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯍꯛꯆꯥꯡ ꯀꯌꯥꯠ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯌꯥꯎꯕꯗꯧꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯏꯂꯨ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯊꯧꯕ ꯍꯩꯔꯤ ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯀꯤꯔꯤꯒ ꯃꯍꯥꯛꯀ ꯄꯨꯟꯗꯨꯅ
yamna harauna sa se thaudun sanaminarami somdana colonel quaresna lusingba team amana nabi kanglup amada ot naiduna spider gi laifam hanglami adubu kana amatan haidoklamde Kanglup asigi jum singchu loina mai thadoklam corporate lies na quares ta hairi boss aikoina tawriba thapak ase matam manghan ga sap manare makhoi asi taseng namak spider gi laifam khangdraba mali quares na hairi makhoi si loina khanglibani haidok tabagi wani maramasina haidok hannaba haujik thabak ama tawdaba yararoi hairi asumna quares na mai gi sing pokhai hiba mafam amada sauraba khauja ama puraga laklam mahana mafam asida laklibasi mangkwan kanglup ki leader oribi barangbu unaba laklibani Mafam asi hek yengbada maina tamthina sakhiba mafam ama mali maina sakharba upanbi kaya amasu leibu ui asumna quaresna adum lakpada mangkwan kaluki miyoi amana thauri langlaktuna mahakpu tu halami aduka mokhoi khara laktuna quarespu phajin kare khaujau aduda yaron basi nongmai ngaktani quaresna hairi nakhoi gi leader oiba saikki karigumba khara aina purakpani maaki manakta aibu puduna satlo asumna makhoi mayam sangduna quarespu phaduna makhoi gi leifam oiba jaga asida puraklami matam asida makhoi gi miyoi amana barangbu kokthoklam haujik mangkwan kanglup ki leader oiribi barang asi thorokle quaresna mahana purakhiba nongmai sing adu barakta ulami adu ko haidi nangna ba hek pamlabadi ahen mukhulai sing su aina piba ngamgani masidagi quarespu phajal lamliba adu thadok halle baragna hairi he atia mathatagi lakpa jiba nangi nameng kari kaubagi quaresna colonel mal quares kawi hairi matam asida baragna mahaki kuru aduna quaresta samduna control tawgi haduna sangchilam Madu ubata quaresna nangi kuru adun aingonda amuka thenglabadi nangbo hatokani barana karemna duna mafam asida nangna kana amata hatpa ngamloi wahi asi tabada mahaki miyoi sing asi noklammi masidagi quaresna komsta pau piduna miyoi amada khut thinduna masi hatok waram mahana hek haibaga labna sniper maru ama kablaktuna miyoi ama hatokre masidagi noklam liba mokhoi khodamak pakhatuna tumina laina khiram barangna nongmai edu kadomdagi kablak libano haidran jengba matamda arapada lilesna sniper ama paidan lei basi uram mahana quaresta ambu onsilaktuna ngaksamda sireba coms aduda jengdun hairi jamna phajaba kalakar amanine quaresna mathang haturibasi nangni maramasina nangna kari tawgani haibasi yamna munna khalaga taw hairam masidagi barana quarespu yum manungda sangalga wari oina sanarusi haduna kausenkre lines nasu quares asi yum manungda sangki basi urami aduna boss na tawri basibo karino hadna soldur le urami Haujik barang amasang quares ka manung asida sangle manung asida lighting gi oiba thoram kaya ama pangthokhi basu ui saru sayang kaya ama lei basu ui haujik barang na mai thagat pa haukre quares na haidi aina mafam asida lakle basi atai karik sunate mipum khudibak na haina bata nangse kana gumba amana losun duna thamba asumba wafam kaya amabu haidok hanba ngammi barangna nangna nanggumba atya mathakta ki lakpa miyoi ama thiriba natra hairi quaresna ai gumbadi natte mahakti laungnam tawba miyoi amani barangna miyoi adu laungnam tawba miyoi oirabadi sibagi sairak phangba tabani aina nupa adubu thiba ngamgani aduga atopa angang nupa masa adusu aina thiba ngamgani adubu ahanbada aina nangi thawai adubu karamba makhangi thawai na haibasi jengthokani maramasina barana akhanna madrak ama semsaram drug adu mahana pipe amada hapchile aduga colonel quares ki manatonda kamsilam drug asi aduki matik power kan drug amani masibu colonel gi natonda hek changkhibaga mahak sathina ngauram mahak haujik lepa phawa ngamdaduna khu kuntharakle aduga mamit asijo maseng marang uba horoklami mafam asida lairamba saru sayang mayam asisu akibagi masak oina uraklammi matam asida barana maida khut thinduna haidi sangsar asida khwajigi sengba sakti leba pasak ama hairabadi mai asini aina angang origai matamda chingdagi masing yamlaba mai kaya ama thoraki mai aduna maram oduna aikhogi kangalma leiriba umang adu tumna sakhi haujikti ekhoina su gyan tare madudi ngasai quaresna lakpa matamda laihauba maina sakhiba upanbi sing adu matam amada mangpan kanglup ki laifamni haibase barangna makha taduna hairi umang asina tumna mai chakhiba matamda aikhogi kanglup asi atukki matik wakhi sara kaya henki matam aduda aikhoi mayamgi mateng pangbina bani haduna leiriba ewa leirembi aikhoiba mateng ama phabo pangbi khidi masidagi aina ewa bu thadoktuna mai gi manakta oina satki aduga mai gi mawong matau khudmak aina tamki haujik barangna makhutta mai khara sakhanduna akibagi saktamga loinana haidi ai simaini mai mahakpu aigi khut asina paisinduna leiba matamda aikhogi kanglup asi mapangan atukki matik kanba hengalaki ewa na aikhoibu mateng pangbigani haduna yamna wana ngaiduna leigidabagi saruk aikhoina ewa gi mathakta oina landaba hawri aikhoina kaidonungda pangan sakti yaudaba ewa gombi lairembi amagi sangom thaktuna somthaduna leigidoba natte haujik nangsu aingonda achumba wafamsing loina haidoklagani haiduna thang ama paiduna quares ki manakta changsilaklammi mana hairi nangasi thangnai yamna phaba miyoi amani nahakki thamoida akiba maset ama phabu phaudi
Masi haramnaga chorus ki thabak adu thangna khara lenduna I thokalami thoroleba I adubu mahana mu lektuna hairi nangi heart asi haujik ta ina sathoklagani wafam asi tabada chorus su noklammi nangi heart asi aina sathoktingai da aigi wahangi paukum nangna pigedobani haiduna barangna mahaki makhuta yawriba eye of ewa ko mit adu yenghalami aduga hairi nang mafam asida kaidoba lakpano haujikti colonel chorus na asengba wafam sing haidorole mana hairi aidi mafam asida nangi damak khalaga lakpani barangna nang aigi minai oiba pambra chorus na hairi aidi kanagumba amatiki mafamda minai oiroi aidi nang mudarkar tabagi lakpani barangna aidi nang mudarkar oide adu aigi isa se nungai hannabagi damak nangbu aigi minai oina leibadi yagani chorus na nangna pamlibada madu natte haibas ainu su khangi barangna adudi aina pamlibase karino hairaku hairi chorus na nangonda suklai lektra posak amani nangna pamlibase nangi sakti oiba mai ase sandokpa pamban aduna aine nangonda sakti yama leba nongmai bom rpg coms kayama pigani madu mayanba sinaduna nangna hek pareba mafam khudemakta miyam amana nangbu khurumnagani nangna ewabu laman singba pamba natra adu oirbadi nangna ibu darkar soidana tagani masidagi barangna su haujik colonel chorus pu tasengna apamba pokli aduna haidi haujikte ain nangbu masak munna khangli asumna colonel chorus na masing yamleba khusu khulai kaya ama puraktuna laklami aduga khulai sing adu mangkwan kangluk ki miyo sinda piram barangi tamakta akhanaba mai kap yaba khulai amsu pirami khulai adubu matau karamna kapkuni haduna mahana barangda takpirami khulai asidagi haujik jamlo mai kaya ama kapthrokli masi ubada barangde harawna roikri makhogi jom sing asisu mahana mai kapsinduna yamna harawram masidagi colonel chorus pu mahaki mapuroiba oina khannabagi damak makhut samduna jom monangna pusinkri madu ubada mangkwan kangu de harawbu phongdok poina nongmai sing adu mathakta kapkhatlam haujik ronald amasung atopa miyoi khara makhogi asengba thawai mi gi upanbi asida kuru sing adu samduna lerami matam asida kiri ge spider ga su leminaram kiri na hairi aina matam amada upanbi asida amuk samba ngamlabadi nangbo aina thawai mi gi sangsar adu da soidana pubigani spider na ai itomta oina upanbi asida samduna haujik chatlage kiri na noktuna nang atomta thawai mi gi sangsar adu da chatluba yaroi atiya mathatu gi lakpa miyoi ba amana aikhoi gi thawai mi gi sangsar asida sanglorabadi mafam adu da lairamba ipa ipu sing de soidana kiba phawrugani matam asida masing yamlaba tulkun kayama lakli tulkun sing asiga macha amamga su loinaraklam kiri na spider da hairi haujik tulkun sing lakpa haunari makhona laklibagi maramdi mafam asida kap communion ko wathoram ama yawba laklibani thoram asida tawgadoreba asi polakpada ngareba tulkun masa singa metkena kanglup ki polakpada ngareba angang singa ahan boina aikoi gi asengba thawai mi gi upanbi asida samjinaduna machin manaw masa khangnan gadoribani masi yamna phajaba thoram ama oigani hairi haujik tulkun mapi sing asiga makhogi masa singa lakminaba aikhoina su uba phang somdana nitiri su nongmagi anaba phagalaktuna ten kapa yana bakanna hotnari lawakna naitom moina jaga amada phamdon lairi matam asida siria su lakle makhoi ani asi amana amabu nuksinabagi mawong mali haujik metkiana kanglupki tetu hakpagi kumhai harau amusu pangthoklibani siria gi laibakta hakliba tetu adu lawakna yamna phajai hairi tetu hakliba si metkiana kanglup kisanabi amani naha oriba metkiana singna pungkhak charolaba matamda tulkun singi maraktagi machin manaw ama khanba ngambagi damak tetu asi haklibani siria su lawakna tetu adu phajai harakpadu targa yamna harawjaram mahana lawakpu kumai haraw toriba mafam asida satsi harami adu lawakna yaramde masidagi siria na su adu orabadi aisu nangi nanakta oina lairage haram lawakna mathwai nungata duna lairibasi siria na su khanglammi marmasin mahana hairi lawak wafam asi aina nafamdadi haidungdrabani adubu hairaki aigi tulkun sister na payakana makhogi kanglup adubu yamna pikna kaupa tai wai se tabada lawakna mafam khathai waidano hairi siriana tulkun singi khonjen asidi adukumatik san singorang satpa ngambani aduna payakangi khonjel asina yamna pikna taba haibadi mahak adukumatik lapmalai haibase takpuni hairi haujik lawakna semjilaba ten adu mamada pirami ten adu amu hanna uba phangjaba sida netiridi thamoi sokna kappa hawrole aduga mana lawak pu konsinbirami matam asida lawakna ai chatlake hairi netiri na masa nupabu yanduna kada da chatkadoribna hangli lawakna aina tawgudaba thabak khara laire madu tawba sattoribani hairi asumna haujik lawak ilu ama tongduna chatkre mana chatkibasi siriana su kauduna khamna bhonai adu lawakna tadana chatkre lawakna payakangi manakta chatkre haibasi tonu wari gi machin manaw su loina khangle wari asi oknungna tulkun amada paw tamlami masidagi tulkun asina makoi mayam changdura lawak pu thirurase hairi roto na haidi hauji ekhona lawak pu thiba chatluba yararoi masigi maramdi kap communion tawgudaba supna gi numit mangani da ngaidi
Siriana ꯑꯩꯈꯣꯏꯅ ꯂꯣꯋꯥꯛꯄꯨ ꯊꯤꯔꯨꯗꯕ ꯌꯥꯔꯣꯏ ꯃꯁꯤ ꯑꯩꯅ ꯃꯉꯣꯟꯗ ꯄꯌꯥꯀꯥꯟꯒꯤ ꯂꯩꯐꯝ ꯍꯥꯏꯗꯣꯛꯂꯨꯕꯗꯒꯤ ꯁꯣꯏꯔꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯆꯠꯀꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯇꯣꯅꯨꯋꯥꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯣꯏꯔꯤꯕ ꯑꯣꯛꯅꯨꯛꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯠꯀꯗꯕꯅꯤ ꯑꯗꯨꯅ ꯀꯅꯥꯃꯠꯇ ꯍꯥꯏꯗꯣꯛꯂꯝꯒꯅꯣ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯨꯔꯒ ꯑꯩꯈꯣꯏ ꯆꯠꯂꯁꯦ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯇꯨꯜꯄꯨꯟꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯣꯋꯥꯛꯄꯨ ꯊꯤꯕ ꯆꯠꯈ꯭ꯔꯦ ꯑꯉꯥꯡ ꯑꯍꯨꯝ ꯃꯥꯡꯈꯤꯕꯁꯤ ꯃꯦꯠꯀꯤꯌꯥꯅ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯂꯣꯏꯅ ꯈꯪꯂꯦ ꯇꯣꯅꯨꯋꯥꯔꯤꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯣꯋꯥꯛꯄꯨ ꯊꯤꯕ ꯆꯠꯈ꯭ꯔꯦ ꯖꯦꯛꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯆꯠꯍꯟꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕ꯭ꯔꯥ ꯔꯣꯅꯥꯟꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯕ ꯇꯧꯗꯅ ꯂꯣꯟꯅ ꯆꯠꯈ꯭ꯔꯤꯕꯅꯤ ꯖꯦꯛꯅ ꯂꯥꯟꯃꯤꯁꯤꯡ ꯄꯨꯔꯒ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯊꯤꯕ ꯆꯠꯂꯁꯦ ꯍꯥꯏꯔꯤ ꯇꯣꯅꯨꯋꯥꯔꯤꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯥꯞꯅ ꯃꯈꯣꯏꯕꯨ ꯊꯤꯕ ꯆꯠꯂꯨꯕ ꯌꯥꯔꯔꯣꯏ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯀꯞ ꯀꯝꯃꯨꯅꯤꯌꯟ ꯇꯧꯒꯗꯕ ꯅꯨꯃꯤꯠ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯑꯗꯨꯅ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯖꯍꯥꯖ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯇꯨꯜꯀꯨꯟꯁꯤꯡꯕꯨ ꯊꯤꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯈꯔ ꯂꯩꯍꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯖꯦꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯗꯤ ꯃꯥꯕꯨ ꯊꯤꯕ ꯆꯠꯂꯨꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯇꯣꯅꯨꯋꯥꯔꯤꯅ ꯖꯦꯛꯄꯨ ꯊꯦꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯒꯅꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯅꯦꯇꯔꯤꯅ ꯖꯦꯛꯇ ꯃꯆꯥꯅꯨꯄꯥꯅ ꯁꯥꯔꯝꯕ ꯇꯦꯟ ꯑꯗꯨ ꯌꯦꯡꯍꯜꯂꯝꯃꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯁꯤꯡꯂꯤꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯊꯧꯅꯥꯁꯤꯡ ꯆꯞ ꯆꯥꯅ ꯌꯥꯎꯏ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯒ ꯂꯣꯋꯥꯛꯅ ꯏꯊꯛ ꯏꯄꯣꯝ ꯌꯥꯝꯅ ꯀꯜꯂꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯑꯁꯤꯗ ꯄꯌꯥꯀꯥꯟꯕꯨ ꯊꯤꯕ ꯆꯠꯄꯒꯤ ꯁꯤꯟ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯁꯣꯝꯗꯅ ꯕꯥꯔꯥꯡ ꯑꯃꯁꯨꯡ ꯀ꯭ꯋꯥꯔꯤꯁ ꯄꯨꯟꯗꯨꯅ ꯅꯥꯕꯤ ꯀꯥꯡꯂꯨꯞ ꯑꯃꯕꯨ ꯑꯣꯠ ꯅꯩꯗꯨꯅ ꯖꯦꯛ ꯁꯂꯤꯒꯤ ꯂꯩꯐꯝ ꯊꯤꯔꯝꯃꯤ ꯀꯥꯡꯂꯨꯞ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯤ ꯑꯣꯏꯔꯤꯕꯤ ꯁꯥꯏꯌꯤꯛ ꯑꯁꯤꯒꯤ ꯀꯨꯔꯨ ꯑꯁꯤꯗ ꯕꯥꯔꯥꯡꯅ ꯃꯍꯥꯛꯀꯤ ꯀꯨꯔꯨ ꯑꯗꯨ ꯁꯝꯖꯤꯟꯗꯨꯅ ꯄꯦꯔꯥꯂꯥꯏꯁ ꯇꯧꯍꯜꯂꯦ ꯑꯗꯨꯒ ꯇꯣꯔꯨꯛ ꯃꯥꯛꯇꯣ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯁꯨꯝꯅ ꯁꯥꯏꯌꯤꯛ ꯑꯁꯤꯕꯨ ꯄꯪꯊꯍꯟꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯇꯣꯔꯨꯛ ꯃꯥꯛꯇꯣꯒꯤ ꯂꯩꯐꯝ ꯈꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯖꯦꯛ ꯁꯂꯤꯅ ꯁꯪꯗꯨꯅ ꯒꯥꯔꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯁ꯭ꯄꯥꯏꯗꯔ ꯑꯃꯁꯨꯡ ꯀꯤꯔꯤꯅ ꯊꯛꯅꯕ ꯏꯁꯤꯡ ꯈꯔ ꯈꯣꯝꯖꯤꯟꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯁ꯭ꯄꯥꯏꯗꯔꯅ ꯀꯤꯔꯤꯗ ꯅꯪꯅ ꯑꯦꯋꯥ ꯂꯥꯏꯔꯦꯝꯕꯤꯗ ꯍꯥꯏꯅꯔꯒ ꯑꯩꯕꯨ ꯈꯔ ꯋꯥꯡꯍꯜꯂꯝꯕ ꯌꯥꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯀꯨꯆꯨ ꯑꯁꯤ ꯕ꯭ꯂꯨ ꯈꯔ ꯑꯣꯏꯍꯜꯂꯝꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯔꯤ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯉꯝꯂꯣꯏꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯀꯤꯔꯤꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯑꯩꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯗꯨꯝꯗꯤ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁ꯭ꯄꯥꯏꯗꯔꯒꯤ ꯁꯒꯟꯗ ꯄꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯅꯪꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯆꯞ ꯆꯥꯏ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯁ꯭ꯄꯥꯏꯗꯔꯁꯨ ꯉꯁꯤꯗꯤ ꯀꯤꯔꯤꯅ ꯁꯒꯟꯒ ꯄꯥꯏꯔꯛꯇꯨꯅ ꯇꯧꯔꯛꯄꯁꯤ ꯎꯕꯗ ꯏꯉꯥꯎ ꯉꯥꯎꯔꯝꯃꯤ ꯑꯗꯨꯒꯗꯤ ꯀꯤꯔꯤꯅ ꯁ꯭ꯄꯥꯏꯗꯔꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯅꯣꯟꯊꯔꯛꯇꯨꯅ ꯀꯤꯁ ꯇꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯁ꯭ꯄꯥꯏꯗꯔꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯍꯥꯛꯅꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯀꯤꯔꯤꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯍꯔꯥꯎꯕꯒ ꯉꯛꯄꯒ ꯂꯣꯏꯅꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯀꯤꯔꯤꯅ ꯆꯠꯂꯁꯦ ꯂꯥꯛꯑꯣ ꯃꯪꯀꯤ ꯕꯣꯏ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯎꯃꯪ ꯑꯁꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯀꯤꯔꯤꯅ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯩꯕꯒꯤ ꯁꯥꯃꯤꯟ ꯐꯪꯂꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯃꯐꯝ ꯑꯁꯤꯗ ꯃꯪꯀ꯭ꯋꯥꯟꯒꯤ ꯃꯤꯑꯣꯏ ꯑꯃ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯁ꯭ꯄꯥꯏꯗꯔ ꯑꯃꯁꯨꯡ ꯀꯤꯔꯤꯕꯨ ꯐꯥꯅꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯤ ꯀꯌꯥ ꯂꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯊꯧꯔꯤ ꯃꯌꯥꯝ ꯑꯗꯨ ꯂꯤꯠꯇꯨꯅ ꯀꯤꯔꯤ ꯑꯃꯁꯨꯡ ꯁ꯭ꯄꯥꯏꯗꯔ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯕ ꯍꯧꯔꯦ ꯁ꯭ꯄꯥꯏꯗꯔꯅ ꯀꯤꯔꯤꯕꯨ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯗ ꯂꯣꯠꯍꯜꯂꯝꯃꯒ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯇꯥꯟꯅꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯐꯥꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀ꯭ꯋꯥꯔꯤꯁ ꯊꯣꯔꯛꯇꯨꯅ ꯁ꯭ꯄꯥꯏꯗꯔꯕꯨ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯕꯥꯔꯥꯡꯅ ꯀꯨꯔꯨ ꯑꯗꯨ ꯁꯝꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯋꯥꯟꯊꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯤꯔꯤꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯍꯧꯖꯤꯛ ꯖꯦꯛ ꯁꯂꯤꯅ ꯒꯥꯔꯗ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯌꯥꯝꯂꯕ ꯍꯦꯂꯤꯀꯣꯞꯇꯔ ꯀꯌꯥ ꯑꯃ ꯊꯧꯖꯤꯜꯂꯛꯄ ꯎꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯇꯣꯅꯨꯋꯥꯔꯤꯗ ꯄꯥꯎ ꯄꯤꯅꯕꯒꯤꯗꯃꯛ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯅꯦꯇꯤꯔꯤꯁꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯦꯝ ꯁꯥꯔꯝꯃꯤ ꯖꯦꯛꯅ ꯇꯨꯛꯇ ꯅꯆꯦ ꯑꯃꯁꯨꯡ ꯁ꯭ꯄꯥꯏꯗꯔ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯪꯂꯤ ꯇꯨꯛꯅ ꯃꯈꯣꯏꯗꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯀꯤꯔꯤꯁꯨ ꯂꯥꯛꯂꯤ ꯖꯦꯛꯅ ꯁ꯭ꯄꯥꯏꯗꯔ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯪꯂꯤ ꯀꯤꯔꯤꯅ ꯌꯥꯝꯅ ꯋꯥꯅ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯀꯣꯂꯣꯅꯦꯜ ꯑꯗꯨꯅ ꯁ꯭ꯄꯥꯏꯗꯔꯕꯨ ꯐꯥꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯀ꯭ꯋꯥꯔꯤꯁꯅ ꯁ꯭ꯄꯥꯏꯗꯔꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯄ꯭ꯂꯦꯟ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯃꯤꯑꯣꯏ ꯈꯔꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯦꯠꯀꯤꯌꯥꯅ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯆꯞ ꯆꯥꯅ ꯄꯥꯏꯗꯨꯅ ꯌꯦꯛꯅꯕꯁꯤꯡ ꯑꯁꯤꯕꯨ ꯎꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯁꯁꯨ ꯕꯥꯔꯥꯡꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯖꯦꯛ ꯁꯂꯤ ꯅꯪ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯀꯧꯕ ꯍꯧꯔꯛꯂꯤ ꯀꯧꯔꯛꯂꯤꯕ ꯑꯁꯤ ꯖꯦꯛꯅꯁꯨ ꯇꯥꯔꯦ ꯑꯗꯨꯅ ꯅꯦꯇꯔꯤꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯍꯧꯔꯣ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯅꯦꯇꯔꯤꯅ ꯅꯪ ꯌꯥꯎꯗꯨꯅ ꯑꯩꯗꯤ ꯃꯐꯝ ꯑꯃꯠꯇꯗ ꯆꯠꯂꯣꯏ ꯍꯥꯏꯔꯝꯃꯤ ꯖꯦꯛꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯁ꯭ꯄꯥꯏꯗꯔꯁꯨ ꯐꯪꯈ꯭ꯔꯕꯅꯤ ꯅꯪꯅꯁꯨ ꯈꯪꯉꯤꯕꯗꯨꯅꯤ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯤ ꯑꯗꯨꯅ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯁꯔꯦꯟꯗꯔ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤ ꯅꯦꯇꯔꯤꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯔꯝꯃꯤ ꯁꯣꯝꯗꯅ ꯀ꯭ꯋꯥꯔꯤꯁꯅ ꯖꯦꯛꯄꯨ ꯌꯥꯝꯅ ꯀꯟꯅ ꯀꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯖꯦꯛꯅ ꯍꯥꯏꯔꯤ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯅꯦꯇꯔꯤꯅꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯀꯤꯔꯤꯗ ꯍꯥꯏꯔꯤ ꯅꯪꯅ ꯇꯨꯛꯄꯨ ꯄꯨꯗꯨꯅ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯌꯨ ꯑꯗꯨꯒ ꯖꯦꯛꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯑꯩꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯥꯠꯂꯕꯁꯨ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗꯤ ꯉꯝꯂꯣꯏ ꯖꯦꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯦꯇꯔꯤꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯥꯅ ꯅꯦꯇꯔꯤꯗ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯁꯅꯨ ꯅꯪꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤꯗꯗꯤ ꯊꯥꯡꯒꯠꯂꯛꯀꯅꯨ ꯀ꯭ꯋꯥꯔꯤꯁꯅ ꯃꯐꯝ ꯑꯁꯤꯗ ꯖꯦꯛ ꯂꯣꯠꯇꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯍꯥꯛ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯔꯤ
asumna matam kuireba phaba jek asi thoroktabadagi koresna yum khara mai thadonaba order pirammi masidagi chawraba plane asina yum sing asi mai thaba horoli masidagi metkana kanglok ki miyoi singdi thawai waba haundarli adubu mai asi ubada mangkwan kangudi haraubana nokli masidagi jek su senthoroli aduga mai chakliba si lephallo hairi Koresna order tawduna mai chakaliba du lephalli jekna su khoirang khoisaunarba metkana kanglok ki miyoi sing adubu tapthanaba hairi masidagi metkana kanglok ki miyoi sing asi khu kunthaduna phamthaduna laikri adubu netiridi ten paiduna hek karigomba thawdok ama thoklabadi pumnamak hatlage matagum leptuna leram baranga makhoi ani su unari makhoi ani asi hek unabaga ngangba hongnaraklammi jekna Koresta aibu pudana chatlo aduga aigi imung manung amasung mafam asigi miyoi singbu asu apan amata thoangano hairi Koresna nangi nupi busu aina puduna chatkani hairi aduga mafam asida lairiba miro laba nupi angang hanu hana pumnamak aina hatokani aina kana amata mawalaude hairi masidagi jekna mahaki makut asek thangatbaga taptharuraba metkana kangoki miyoi sing asi loina hagolagle aduga khusu khulai sem sagri madu ubada mangkwan kangu su khulai sing sem sanarakle Koresna tasengna ekhoi hojik lan tawrase haibra hangli jekna karigumba aigi khut ase hek thangthaba matamda nang amsung nang gi anawu nupi ase siragani maru oina nang hanani sigadorabase hairi Koresna thawisa sadana aisu sini nangsu sini mafam asida leiriba miyoi khudamak loina sigani hairam jekna mafam asida leiriba ekhoi khara se siraga ekhoi mayang loina sire haiduna khanganu ekhoi di masing adum yam khalakani masigi maramdi mafam asida leiriba ekhoi khudamak ki wakalon chap manai madudi atiya mathaktage lakliba nakhoi bu hatokpa haibase ekhoi pandam maramasina nangna upai leitraba matamda aingonda thawai kanbiu haiduna sangjarak matamda nang baina singjang asina yanduna hatokani hairi aduna sifai ama oina nangna sifai ama oibagi wanga kadabani mapam asida leiriba miyoi khudimak awa chaitheng amata nanghanba yaroi Koresna hojik yamna munna kari tawgani haibisi khalli barangna makhoi khudimak mai thadoktuna loina hatoklo hairi jekna nang aina hariba wase yaraba natra hairi masidagi Koresna su yari maramasina jekna mahaki miyoi singda khulai thadoknaba hairi masidagi mahak mayamangda thoroktuna mahakku phaduna puro hairammi mayam asina khulai thadokrabasu netiridi yamma sauna pendabaga loinana ten adu Koresta em tamduna leiri aduga lauduna Koreski makhong mayara kaplaklami Koresna tenjai adubo lakhatlaga mi usitana nongma matang saba amada aikhoi ani thengnarase hairamnaga chatkre nitiridi upai lektiduna yamma sauna lauduna lehorami asumna hojik jek salibu colonel Koresna phaduna puduna chatkre mangkwan kanglokki miyoi singna RDA gi kem jarakpa matamda makhoi gi timni haiduna khangnanaba IFF base kauba device ama hanjin namnam RDA gi kem manungdasu masing yamlaba nabi kaya ama pashirakle haibasi khanglammi maduna general armor na makhoi debu hatokro hairam agent amana hairi makhoi asi ekhoi gi timni haiduna signal kaya pirakli aduna ekhoina makhoi bu haluba yadre Masidagi jek sali amasung spider bu phadana purakliba plane asi RDA gi kiamda thunglare masing yamlaba miyam amana jek bu phadana purakle haibagi pau tabadagi omsinna duna yenglam miyam asina photo kaya ama kapasi ubada barang amasung mahaki kangudi kiba phawba haure madu ubada barangna mahaki kanguda apangba sing akiba masak utkanu haduna chera hojik spider su putharole mahakna jek bu yamna kana kawi adu taramde spider purakpasi ubada pakardi yamna harawrami hojik general armor su lakli colonel Koresna hairi hojikti ekhoigi mission mai pakli jek sali natraga toruk makto hariba nupa asi ekhoina phaba ngamli mahaki wahi asi general armor na kaya thoina tade mahakti Koresna mafam asida yamlaba nabi kaya ama purakpa asigi matangda soundingliban Koresna puraliba nabi sing asi ekhoigi allies ni hairi adubu general armor na yadre nupi asiga loinana mahaki kanglop asi athuba matamda ekhoigi base asidagi puthokko hairam barangdi makhoi anina ngangneriba English moron asi khangde adubu mahaki matangda karigamba khara ngangle haiba sidi mahana su khanglam Koresna aigi team asigi di yamna thoina khanbiruranu aikhoigi mission mai pakpa asigi matangda khanbiu hairi asumna mahana miyamda onsinduna aikhoina hojikti jekpu phaba ngamle mahaki matam lore haduna laurami wai sitabada miyam asidi haraubana khubak khuram general armor su saramlibadu phakre aduna jekki mamangda leptuna makhoigi mission mai pakle matagum khut thangatuna leirami hojik spider bu doctor sing asna test makan tawba hokre somdana lawakna payakan bu mphum amada kauduna leirami matam asida Syria amasung mahaki mabung singna lawak po asum thiduna lakpana lawak leiribadu thingnari makhoina lawak bu kaurami lawakna su Syria bu uri adu patanja asida mahaki ilu asina karigamba khara ising manungda lakpagi samen phangbadagi mahakpu ising manungda lupsinduna jenghallammi matam asida lawakna su ure madudi siwong haduna khangnaba ya matam thiba saurba squid manba jiba se
ꯃꯈꯣꯏ ꯑꯁꯤ ꯁꯃꯨꯗ꯭ꯔꯒꯤ ꯌꯥꯝꯅ ꯂꯨꯕ ꯃꯐꯝꯗ ꯂꯩꯕ ꯖꯤꯕ ꯑꯃꯅꯤ꯫ ꯅꯥꯕꯤꯁꯤꯡꯒꯤ ꯊꯥꯖꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯀꯅꯥꯒꯨꯝꯕ ꯅꯥꯕꯤ ꯑꯃꯅ ꯁꯤꯌꯣꯡ ꯊꯦꯡꯅꯔꯕꯗꯤ ꯃꯈꯣꯏꯕꯨ ꯕꯤꯆꯥꯔ ꯇꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅꯩ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯂꯧꯋꯥꯛꯁꯨ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯇꯥ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯂꯧꯋꯥꯛꯄꯨ ꯁꯤꯌꯣꯡꯁꯤꯡꯅ ꯇꯥꯟꯅꯗꯨꯅ ꯆꯥꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯁꯤꯔꯤꯌꯥꯅꯁꯨ ꯂꯧꯋꯥꯛ ꯑꯁꯤ ꯁꯤꯌꯣꯡꯁꯤꯡꯅ ꯍꯥꯠꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅꯁꯨ ꯈꯔ ꯊꯨꯅ ꯂꯧꯋꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯆꯠꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯤꯌꯣꯡ ꯀꯌꯥ ꯑꯃꯅ ꯂꯧꯋꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯂꯧꯋꯥꯛꯁꯨ ꯊꯋꯥꯏ ꯍꯤꯡꯖꯅꯕ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯂꯩꯗꯨꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯤ꯫ ꯁꯤꯌꯣꯡꯁꯤꯡꯒꯤ ꯁꯥꯡꯂꯕ ꯃꯈꯨꯠꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯖꯤꯕ ꯑꯁꯤꯒꯤ ꯃꯆꯤꯟꯗꯅ ꯇꯝꯊꯤꯔꯕ ꯃꯌꯥ ꯑꯅꯤ ꯑꯃꯁꯨ ꯄꯥꯜꯂꯤꯕꯅꯤ꯫ ꯁꯤꯌꯣꯡ ꯑꯃꯗꯤ ꯂꯧꯋꯥꯛꯅ ꯇꯥꯟꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯏꯂꯨ ꯑꯁꯤꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯤꯌꯣꯡ ꯀꯌꯥ ꯑꯃ ꯌꯣꯝꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯂꯧꯋꯥꯛꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯅꯨꯡꯁꯤꯡꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯤꯌꯣꯡ ꯑꯃꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤ ꯑꯕꯇꯥꯔ ꯄꯥꯔꯠ 1ꯒꯤ ꯖꯦꯛꯄꯨ ꯊꯥꯅꯦꯇꯔ ꯀꯧꯕ ꯖꯤꯕ ꯑꯃꯅ ꯍꯥꯠꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯛꯈꯤꯕ ꯃꯇꯥꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯖꯤꯕ ꯑꯁꯤꯅ ꯂꯧꯋꯥꯛꯀꯤ ꯇꯥ ꯑꯗꯨꯕꯨ ꯆꯤꯛꯇꯨꯅ ꯊꯨꯗꯦꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤꯌꯣꯡ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯌꯦꯠꯁꯤꯟꯗꯨꯅ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯤꯔꯤꯌꯥꯒ ꯂꯥꯛꯃꯤꯟꯅꯕ ꯇꯨꯜꯀꯨꯟꯁꯤꯡ ꯂꯥꯛꯇꯨꯅ ꯁꯤꯌꯣꯡꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯄ ꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯂꯧꯋꯥꯛꯇꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯁꯣꯔ ꯌꯥꯝꯅ ꯀꯨꯏꯅ ꯊꯤꯡꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯁꯤꯔꯤꯌꯥ, ꯑꯣꯛꯅꯨꯡ, ꯔꯣꯛꯇꯣꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯧꯋꯥꯛꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯕꯤꯔꯛꯇꯨꯅ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯣꯛꯅꯨꯡꯅ ꯑꯩꯒꯤ ꯃꯔꯨꯞꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤꯁꯨ ꯂꯝꯕꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤ ꯁꯤꯔꯤꯌꯥꯒꯤ ꯃꯆꯦꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯇꯨꯜꯀꯨꯟ ꯑꯗꯨꯅꯤ꯫ ꯁꯤꯔꯤꯌꯥꯅ ꯑꯩꯒꯤ ꯏꯆꯦ ꯑꯁꯤꯅ ꯄꯌꯥꯀꯥꯟꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯦ꯫ ꯄꯌꯥꯀꯥꯟ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯑꯊꯨꯕꯗ ꯁꯣꯏꯗꯅ ꯌꯧꯔꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯁꯣꯝꯗꯅ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯁ꯭ꯄꯥꯏꯗꯔꯕꯨ ꯇꯦꯁꯠ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯄꯦꯟꯗꯣꯔꯥꯒꯤ ꯅꯨꯡꯁꯤꯠ ꯑꯁꯤ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯤꯕꯁꯤ ꯃꯈꯣꯏꯁꯨ ꯉꯝꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯄꯥꯔꯀꯔꯅ ꯁꯥꯏꯟꯇꯤꯁꯠ ꯑꯃꯗ ꯁ꯭ꯄꯥꯏꯗꯔꯒꯤ ꯍꯛꯆꯥꯡꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯑꯍꯣꯡꯕ ꯎꯕ ꯐꯪꯕꯒꯦ ꯍꯪꯂꯤ꯫ ꯁꯥꯏꯟꯇꯤꯁꯠ ꯑꯁꯤꯅ ꯍꯥꯏꯔꯤ, ꯍꯧꯖꯤꯛ ꯃꯥꯏꯁꯦꯂꯤꯌꯝ ꯍꯥꯏꯔꯤꯕ ꯎꯔꯥ ꯑꯁꯤ ꯁ꯭ꯄꯥꯏꯗꯔꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯐꯅꯌꯥꯝ ꯁꯦꯝꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯄꯥꯔꯀꯔꯅ ꯍꯥꯏꯔꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯗꯥꯏꯗ ꯂꯦꯞꯄꯨ꯫ ꯑꯩꯅ ꯁ꯭ꯄꯥꯏꯗꯔꯅ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯄꯥꯝꯗꯦ꯫ ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ ꯃꯥꯏꯁꯦꯂꯤꯌꯝ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯌꯥꯝꯅ ꯈꯪꯖꯤꯟꯕꯤꯒꯗꯧꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯥꯏꯁꯦꯂꯤꯌꯝ ꯑꯁꯤ ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯑꯁꯤꯅ ꯁꯦꯝꯕ ꯉꯝꯈ꯭ꯔꯕꯗꯤ ꯃꯤꯑꯣꯏꯕꯁꯤꯡꯁꯨ ꯃꯐꯝ ꯑꯁꯤꯒꯤ ꯅꯨꯡꯁꯤꯠꯁꯤꯡ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯕ ꯉꯝꯈꯤꯗꯧꯔꯤꯕꯅꯤ꯫ ꯁ꯭ꯄꯥꯏꯗꯔ ꯑꯁꯤ ꯀꯥ ꯃꯅꯨꯡ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯕ ꯎꯏ꯫ ꯀꯥ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕꯁꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀ꯭ꯋꯥꯔꯤꯁꯁꯨ ꯂꯥꯛꯂꯤ꯫ ꯁ꯭ꯄꯥꯏꯗꯔꯅ ꯖꯦꯛ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯒꯦ ꯍꯪꯂꯤ꯫ ꯀ꯭ꯋꯥꯔꯤꯁꯅ ꯖꯦꯛꯇꯨ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯁ꯭ꯄꯥꯏꯗꯔꯗ ꯕꯔꯒꯔ ꯑꯃ ꯄꯤꯔꯝꯃꯤ꯫ ꯁ꯭ꯄꯥꯏꯗꯔꯅ ꯕꯔꯒꯔ ꯑꯗꯨꯕꯨ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤ, ꯖꯦꯛꯄꯨ ꯅꯪꯅ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕ ꯌꯥꯔꯣꯏ꯫ ꯀ꯭ꯋꯥꯔꯤꯁꯅ ꯖꯦꯛꯀ ꯅꯪꯒ ꯍꯧꯖꯤꯛꯇꯤ ꯄꯨꯟꯗꯨꯅ ꯂꯩꯃꯤꯟꯅꯔꯔꯣꯏ꯫ ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯥꯅꯤ, ꯑꯩꯒ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯁꯦ ꯍꯥꯏꯔꯤ꯫ ꯁ꯭ꯄꯥꯏꯗꯔꯅ ꯑꯩꯒꯤ ꯏꯄꯥꯗꯤ ꯁꯤꯈ꯭ꯔꯦ, ꯅꯪꯗꯤ ꯁꯨꯞꯅꯒꯤ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯦꯃꯣꯔꯤ ꯍꯥꯞꯆꯤꯜꯂꯒ ꯁꯥꯕ ꯖꯤꯕ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯀ꯭ꯋꯥꯔꯤꯁꯅ ꯃꯍꯥꯛꯀꯤ ꯂꯤꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯤ, ꯇꯨ ꯂꯤꯛ ꯑꯁꯤꯗ ꯑꯩꯒꯤ ꯃꯤꯡ ꯊꯥꯔꯤꯕꯁꯤꯅꯤ, ꯑꯩꯁꯤ ꯅꯪꯒꯤ ꯅꯄꯥꯅꯤꯅꯦ ꯍꯥꯏꯔꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯁ꯭ꯄꯥꯏꯗꯔꯅ ꯀꯌꯥ ꯃꯨꯟꯅ ꯇꯥꯗꯦ꯫ ꯃꯁꯤꯗꯒꯤ ꯀ꯭ꯋꯥꯔꯤꯁꯅ ꯍꯥꯏꯔꯤ, ꯅꯪꯅ ꯑꯩꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯆꯤꯟꯈ꯭ꯔꯕ ꯖꯍꯥꯖ ꯑꯗꯨꯗꯒꯤ ꯀꯟꯕꯤꯔꯝꯕ ꯑꯗꯨꯒꯤꯗꯃꯛ ꯅꯪꯕꯨ ꯑꯃꯨꯛꯇ ꯊꯥꯒꯠꯀꯦ ꯍꯥꯏꯕꯁꯤ ꯐꯪꯗꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯔꯝꯕꯒꯤꯗꯃꯛ ꯊꯥꯒꯠꯂꯤ ꯍꯥꯏꯔꯤ꯫ ꯁ꯭ꯄꯥꯏꯗꯔꯅ ꯑꯩꯅ ꯅꯪꯕꯨ ꯀꯜꯂꯝꯗꯕꯅ ꯍꯦꯟꯅ ꯐꯔꯝꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯀ꯭ꯋꯥꯔꯤꯁꯅ ꯅꯣꯛꯇꯨꯅ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯂꯃꯟ ꯑꯃꯗꯤ ꯑꯩꯅ ꯇꯣꯜꯂꯤ꯫ ꯅꯪꯁꯤ ꯊꯧꯅꯥ ꯌꯥꯝꯅ ꯐꯕ ꯌꯥꯝꯅꯁꯨ ꯁꯤꯡꯕ ꯑꯉꯥꯡ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯁꯤ ꯎꯔꯒ ꯅꯪꯒꯤ ꯏꯃꯥꯗꯨ ꯑꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯪꯒꯤ ꯏꯃꯥꯗꯨꯁꯨ ꯅꯪꯒꯨꯝꯗꯅ ꯌꯥꯝꯅ ꯐꯤꯡꯒꯜꯂꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯂꯥꯟ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯨ ꯊꯥꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯏꯃꯥꯗꯨ ꯍꯦꯔꯣ ꯑꯃ ꯑꯣꯏꯅ ꯁꯤꯈꯤꯕꯅꯤ꯫ ꯐꯔꯦ ꯑꯗꯨꯅ ꯅꯪꯅ ꯍꯦꯛ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩꯕꯨ ꯀꯧꯔꯛꯂꯣ ꯍꯥꯏꯔꯝꯂꯒ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯁꯁꯨ ꯆꯠꯈꯤꯅꯕ ꯇꯧꯔꯝꯃꯤ꯫ ꯁ꯭ꯄꯥꯏꯗꯔꯅ ꯀ꯭ꯋꯥꯔꯤꯁꯀꯤ ꯂꯤꯛ ꯑꯗꯨꯕꯨ ꯄꯤꯔꯝꯂꯣ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯀ꯭ꯋꯥꯔꯤꯁꯅ ꯂꯤꯛꯇꯨ ꯄꯤꯔꯝꯂꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯁꯤꯜꯂꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯄꯌꯥꯀꯥꯟꯁꯨ ꯂꯥꯛꯇꯨꯅ ꯂꯧꯋꯥꯛꯀ ꯊꯦꯡꯅꯔꯦ꯫ ꯂꯧꯋꯥꯛꯅ ꯄꯌꯥꯀꯥꯟꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯌꯥꯀꯥꯟ ꯑꯁꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯂꯧꯋꯥꯛꯅ ꯀꯩꯗꯧꯔꯕꯒꯦ, ꯅꯪꯒꯤ ꯄꯣꯛꯃꯤꯟ ꯆꯥꯃꯤꯟꯅꯔꯛꯄ ꯀꯥꯡꯕꯨ ꯑꯗꯨ ꯐꯪꯂꯕ꯭ꯔꯥ ꯍꯪꯂꯤ꯫ ꯄꯌꯥꯀꯥꯟꯅ ꯑꯩꯒꯤ ꯄꯣꯛꯃꯤꯟ ꯆꯥꯃꯤꯟꯅꯔꯛꯄ ꯀꯥꯡꯕꯨ ꯑꯗꯨ ꯊꯦꯡꯅꯔꯦ, ꯑꯗꯨꯕꯨ ꯁꯨꯞꯅꯕꯤ ꯑꯃꯈꯛꯇꯅꯤ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯇꯥꯅꯣꯛ ꯀꯧꯕ ꯇꯨꯜꯀꯨꯜ ꯑꯃ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯂꯤ, ꯃꯆꯤꯟ ꯇꯨꯝꯂꯕ ꯍꯨꯛ ꯀꯌꯥ ꯑꯃꯁꯨ ꯌꯨꯔꯤ, ꯑꯗꯨꯒ ꯃꯃꯤꯠꯁꯨ ꯌꯥꯎꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯍꯥꯏꯔꯤ, ꯌꯦꯡꯉꯨ ꯑꯩꯉꯣꯟꯗ ꯑꯇꯤꯌꯥ ꯃꯊꯛꯇꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯇꯧꯕꯤꯔꯤꯕꯁꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯁꯤꯔꯤꯌꯥꯗꯤ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯍꯧꯖꯤꯛ ꯑꯥꯔꯗꯤꯌꯥꯒꯤ ꯀꯦꯝꯞꯇꯁꯨ ꯇꯨꯜꯀꯨꯟꯁꯤꯡꯁꯤ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯄꯨꯟꯁꯤꯟꯅꯕꯒꯤꯗꯃꯛ ꯂꯥꯛꯄ ꯍꯧꯔꯦ ꯍꯥꯏꯕꯁꯤ ꯎꯔꯦ꯫ ꯁ꯭ꯀꯣꯔꯁꯕꯤꯅ ꯍꯥꯏꯔꯤ, ꯍꯧꯖꯤꯛ ꯇꯨꯜꯀꯨꯟꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯟꯕ ꯍꯧꯔꯦ, ꯑꯗꯨꯕꯨ ꯍꯪꯆꯤꯠꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯨꯟꯁꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯨꯜꯀꯨꯟ ꯃꯌꯥꯝ ꯑꯁꯤꯕꯨ ꯐꯥꯎꯔꯁꯤ ꯍꯥꯏꯔꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯗꯥꯛꯇꯔ ꯒ꯭ꯔꯦꯕꯤꯟꯅꯗꯤ ꯌꯥꯔꯝꯗꯦ꯫ ꯗꯥꯛꯇꯔ ꯒ꯭ꯔꯦꯕꯤꯟꯅ ꯃꯌꯥꯝ ꯃꯥꯡꯗ ꯊꯣꯔꯛꯇꯨꯅ ꯁ꯭ꯀꯣꯔꯁꯕꯤꯗ ꯍꯥꯏꯔꯤ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯑꯔꯩꯕ ꯇꯨꯜꯀꯨꯟꯁꯤꯡ ꯑꯁꯤ ꯄꯨꯂꯞ ꯑꯣꯏꯅ ꯍꯥꯠꯇꯣꯛꯂꯁꯤ ꯍꯥꯏꯕꯒ ꯃꯥꯟꯅꯔꯦ꯫
ꯁ꯭ꯀꯣꯔꯁꯄꯤꯅ ꯃꯥꯅꯤ ꯇꯨꯜꯀꯨꯜ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯀꯗꯧꯔꯕꯅꯤ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃꯗ ꯇꯥꯜꯂꯤꯕ ꯄꯩꯁꯥ ꯑꯁꯤ ꯅꯣꯡꯃꯗ ꯂꯣꯏꯅ ꯍꯟꯖꯤꯟꯒꯗꯧꯔꯕꯅꯤ ꯍꯥꯏꯔꯤ